खुरुमजरी ISTV खुनाई सिगी मनी मेदेंग ताबिरिबा पुनमकपु तरामना ओक्चरी खुनाई सिगी मनी हाइरबा प्रोग्राम असि इरमदम मणिपुर असिदा लैरिबा हिरम अमा नत्रग अमदा माइ पाक्लाबा मियोइसिंग अदुबु अखोइना उनजदुना मखोइना करमना हौरकिबनो करमाइना हिंगली मखा तारकपदा करी पामले हाइबदु मयामदा खंमिननबगिदमक पुथोक्सबा प्रोग्राम असिदा ngasi अखोइना पुदुना लाक्चरिबा असि मयामना उनुबियु हाइदुना कमेंट तौबिरकपा सैसकपा हजिसु मयामना यामना पामनरिबा ओजा सोरिशनजमु हामौते तरामना ओक्चरी Kung Kromjari. मैं आम लोग दिलों खंगल लोग बने को दास होरी जाए ताऊ कोई ना जो हाय कनो मैं आम इंट्रो तो जी हारा बने बको तो ताजू है ना मसे खंगने बको अतो पलम लम तले ये येंगी बा मैं आम लोग से है ना मसे खंगने बता सोरी की हौरक पजे कराई दे हौरे इनो दे माँ बाबा की मिंग अदे की दे हौजे हौजिक न कराई दे लई करमाई तौरे इमंग मनुंग की बतांग दे थम भी होय आई जगे ऐसे ऐगी बाबा की पोंगना फम हाइतारे इपागी पोंगना फम दगी हौदिया पोंती इपाई पोंगना फम जी लमलाई केंद्र की सैजांग हाइबा मखोइदी अवांगलम सैजांग हाइबा लमदुदगिनी अदो बाबासी इलेक्ट्रिसिटी दा थबक तौई अदो खुराई इमासिना खुराई देनी इमासे अदुमाइना अखोइना खंगजबदा इमासे लौरगा होगी खुराई की इमा होगी कोलुप मोइरांग टेम की कोलुप ता हाइतारे आइजे पोपिरामी अदो हुजिकपुदी दुम खुराई दा दुम लेजरी अजे युम पानबिरे का युम पानजरी लोइना बिगी मिंग अदो के चार्जिंग अइगी लोइना बिसे वांखै मयुम दाइना कवे अदो आई इसा नुपा मगा इसा नुपी मगा पुए इचा नुपा सिना लांगोन हनबा ना कवे आई इचा नुमी सिना लंगदाई कवे अदो अनि चाहिँ ना सुम लांगोन लंगदाई ना अनि मग समाने समझलगा लांगोन लंगदाई मै कवे ओ मिंगजी जम फजरी अदो मिंगजी मतंग जु हुरेन वारी लाक जगे को अहामदा अखोइना मयामना खंगिंगना ngai je अखोइगी दा सोरी की सैगी लमजिदा को करमाइना लाखिबनो यान हामदा इसाना पामजना संखिब्रा इमा बाबाना इसाइजिदा चथनदे यादे गाइन चलहलकप्रा कनाना करमाइ लमजिंग एग हाइबदो अमतंग थम्बि मसे आइगोंदा याम लाइबुक फबो ओइने कनावमदी इमा इपा हाइदी यादबिना यादबदा को ममा पाना यादबनिना माना पामजबा थबक तौबा फंगदा अइदी अइना ज्ञान ताद्रिङैदगी इमा बाबासिना इसै तमफम ओजासिंगी युमदा हाइतारे कोइ पुदुना तौरबे अदो हरफमबदे अइगी इपागी बनावनिपा सेंजम देवेन माना अखोइगी अखोइसे खुराइदा लेबनिना लौ मतमगुम्बा अदगी के हाइतारे कोइ थाइना कालेन सुटी का हाइबदो वेकेशन दो अदु मतमदा खरगा चटले अदे अहिंगजिदा याम नुंगाइदनको अदे कोइगी खुराई की दुगा आदा कोई चानिंग दा चाबा हई फंगे चानिंग चाबा थबी बग चा थुदे के हेक चाबा अदगी थाइनजी उसे का नाउरी कापी के हम तौरमे को मतम अमगी हुजिकुदी चनाद्रे अदुबो याम नुंगसिबदो नेचरल लोइना चानिंग बसा लांनिंग बला सरुमरक तो ओनिंग ओन होय 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 अदुगी पामदना अदमाइ चले अदा कोई ककासे मोइसे दुम खुंगंगी इसई तौब टीम अमा लेरमे अदुमाय पामजाने मेक सु इरमे अदो आई ज्ञान दि तिनवाय ताबोय तादोबोयने अदो फान अखोय योट की फान अमा लेइमे थाइना अखोय अंगनवादी दगा येमा अदोदा कक थिलगा को आइसे अदुमायना अदोदगी हौबसिना अदगी अदुम ओजासिंग नाइरगा अदि इमा बाबासिंगना अदुम पुबिगे तान चाइ हाय जगोय साबदसु हंजिंगा सामिनबदो तान याम चाना चाना सोंगे हाय अदुदगी मसी इसै तमोलो ना अदुमाय तमगी बजाने ताबो वानिको अखोय खंपोंती अदो मयाम जिना हेक होगा इसै अमा सान तानिंगे ना मयाम जे मेसेज पुंग थाजलेबको अदो बैताइ तायन जम नोंमैबुंदगी को कनो दासोरी के जुखने अदुगा बीबीएस क्वाइराक अदुगा बीबीएस क्वाइराक पम कोंथोक जमदगी मोइबानिना अखोयगी नंगी सेक्टम येंगनिंग बे हेले हार इसै जा मतेम तंग खुदोल तंबिना बारे इसै जे करा हान कंपोजर ओरमगा सकपा होरपगी मतमदो अदुदा मसिसु अमने हाइतारे इसै अनि ले आई कंफ्यूज चले अदु इसै अनि सिदा सिसु सिना फिल्म गी नतबा म्यूजिक वीडियो गी अदुगा अमदुना सिनेमा गी ओइबको इसै अमतंगदा अनि गी नते इसै दि अनि सुबा ओके सिना म्यूजिक वीडियो गी क्वाइ याना सके मतमदो सोमा लाइसरमगा अदगी अखोइगी महेश
ko koi politician oi kre nau du budi ko mikup khuding gieng ning bum mai thong ni Punsi chupa gieng ning bun tau ni mikup khuding gieng ning bum mai thong ni Punsi chupa gieng ning bun tau ni ngau hale ai bu ma thong khang do na ngau chặt na ba soi da re quy xin lắc lỡ đi sung sung ngầu chợt nơ bó sôi đã rê quy xin lắc lỡ đi sung sung đang ghi sắc tâm ninh sinh bê ly nông si bi mai thô u ninh bê ly lấy ta phẩm khang đơ bơ ôi ra mà lê wa khâu say bộ tha phẩm khang đơ nơ khang jeri ai nơ bộ tha phẩm khang đơ nơ khang jeri ai nơ ha Thank you. Ramose da sorry. Mapum sakadro. Yes. Mate mayam san do ni na ko mayam su matang tani ngam do ni ba ko mate loina mak suna ba mayam gi thogol loina mak suna ba toro ma ba ko ado da sorry na khoi gi music composer moina koi hana mayam na singer moina hana sa khangje de ba ko music composer moina mayam na khange na da sorry na jo hai ba koi gi mayam sum haina ko da isai je ko na salak pani hana music composer oi ka na ko mayam na da gi ngarang mak ta ju khoi gi keno se khoi ngasi khoi gi unadingai da oza tapta gi sei thador ko matam da ju sorry senja maina thador e boko kano gi music wanted ki da music compose to bose ado music compose to bose kara ai da gi tamak pano han han base khoi sei tam bajiga kana na hale kram ain to isi lamji da kana lamjing bire hoi sei tam khoi khang dam ni no ko khoi system je sei tam ba ji kari tam ni no khang dam ni sei tam ba se ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯗꯤ ꯏꯁꯩ ꯇꯝꯕ ꯍꯥꯏꯗꯤ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯇꯝꯃꯦꯕ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯇꯝꯕ ꯍꯧꯖꯤꯛꯇꯤ ꯐꯣꯛ ꯇꯧꯅꯕ ꯌꯥꯎꯔꯦ ꯋꯦꯁꯇꯔꯟ ꯀ꯭ꯂꯥꯁꯤꯀꯦꯜ ꯇꯧꯕ ꯌꯥꯎꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯂꯣꯏ ꯇꯝꯅꯔꯦꯀꯣ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯗꯤ ꯂꯩꯇꯕꯅꯤꯅ ꯏꯁꯩ ꯇꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯕꯨ ꯀꯥꯎꯕ ꯁꯨꯡ ꯉꯝꯃꯣꯏ ꯑꯩꯁꯨ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯤ ꯃꯔꯝꯗꯤ ꯑꯩ ꯍꯦꯟꯅ ꯃꯤꯊꯣꯏ ꯍꯦꯟꯅ ꯑꯣꯏꯔꯀꯥꯟꯗ ꯆꯠꯀꯅꯤ ꯍꯥꯏꯗꯅꯀꯣ ꯂꯃꯟ ꯌꯥꯝ ꯇꯣꯜꯂꯦꯕ ꯂꯃꯟꯁꯦ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯁꯤꯡꯉꯨꯕ ꯉꯝꯃꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯑꯣꯖꯥ ꯊꯧꯗꯥꯝ ꯀꯥꯃꯦꯁꯣꯔ ꯍꯥꯏꯁꯦ ꯂꯥꯏꯔꯤꯛꯃꯌꯨꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯣꯖꯥꯒꯤ ꯃꯃꯥꯡꯗ ꯑꯣꯖꯥ ꯕꯤꯄꯤꯟ ꯆꯟꯗ꯭ꯔ ꯇꯝꯃꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯩꯈꯥ ꯊꯥꯔꯛꯄ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯕ ꯍꯧꯔꯛꯏꯁꯦ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯑꯣꯖꯥ ꯀꯥꯃꯦꯁꯣꯔꯁꯤꯅ ꯒꯥꯏꯗ ꯇꯧꯕꯤꯕꯅꯦ ꯃꯇꯝꯗꯨꯗ ꯐꯤꯐꯧ ꯂꯧꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯖꯥꯁꯤꯅ ꯌꯥꯝꯅ ꯑꯣꯖꯥꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤ ꯃꯇꯝꯗꯨꯗ ꯁꯦꯝꯕꯤꯔꯛꯑꯦ ꯑꯗꯒꯤ ꯏꯁꯩ ꯇꯝꯃꯤꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯁꯥꯔꯠ ꯍꯥꯏꯁꯦ BA in ꯃ꯭ꯌꯨꯖꯤꯛꯅꯦꯕꯀꯣ ꯃꯁꯤ ꯂꯣꯏꯈ꯭ꯔꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯂꯣꯏꯔꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯆꯍꯤꯗꯣ ꯑꯗꯨꯗꯒꯤ ꯅꯧꯅ ꯇꯝꯃꯛꯄꯒꯤ ꯑꯧ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯍꯧꯃꯤꯟ ꯆꯥꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯍꯥꯏ ꯂꯩꯌꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯁꯦ ꯈꯨꯔꯥꯏ ꯆꯤꯡꯉꯥꯝꯕꯝ ꯂꯩꯔꯛ ꯆꯤꯡꯉꯥꯝ ꯂꯩꯀꯥꯏ ꯈꯨꯔꯥꯏ ꯆꯤꯡꯉꯥꯝ ꯂꯩꯔꯛ ꯅꯠꯇꯕ ꯆꯤꯡꯉꯥꯝ ꯂꯩꯀꯥꯏ ꯃꯌꯥꯏ ꯂꯩꯔꯛ ꯀꯧꯏꯀꯣ ꯁꯤ ꯈꯨꯔꯥꯏ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯡ ꯂꯝꯂꯣꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯝꯄꯥꯠ ꯆꯠꯄ ꯂꯝꯕꯤꯗꯨꯗ ꯑꯩꯈꯣꯏ ꯂꯩꯔꯛꯁꯦ ꯂꯣꯏꯅꯃꯛ ꯑꯣꯜꯃꯣꯁ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯑꯩꯒꯤ ꯗꯗꯥ ꯑꯩ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯃꯣꯏꯁꯦ ꯑꯗꯨꯝ ꯔꯣꯛ ꯇꯧꯔꯤꯅꯤ ꯑꯗꯨ ꯇꯧꯔꯤꯅꯤ ꯄꯥꯎ ꯑꯣꯏꯀꯣ ꯑꯦꯟ ꯑꯩꯈꯣꯏꯗꯥꯒꯤ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯝ ꯗꯦꯅꯤ ꯑꯗꯒꯤ ꯌꯥꯏꯈꯣꯝ ꯍꯦꯝꯆꯟꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯁꯥꯄꯝ ꯁꯃꯥꯅꯟꯗ ꯑꯩ ꯍꯦꯛ ꯑꯩꯒꯤ ꯃꯔꯣꯟ ꯃꯊꯛꯀꯤ ꯃꯔꯣꯟ ꯁꯦꯔꯤꯁ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯅꯣꯡꯊꯣꯝꯕꯝ KM kind of brother adagi Yaikhom Gun I brother he I older than me but he is my friend I tinare hominar pai tar ko
and I marup rabi ko je pare ngoi na moi di amuk tok de professionally moi musician oi de kam oi de but hai bedi loi hai larik la chakiba adi kan sagi ima baba gi pa mo do ado to buni na lai lai shu do loi chakre moi di pa am de loi pa me hoji ko ida samanda je ko gi US ta ga le ko mana pam jo ni ne hoji ta mana pa ma gitar maming do loi le je den ko jaden ko loi to we masa di to le masa di sa le ko mo wanda phangi da bu do mai masa di to we ba ado mai na to bo sida akhoi je lebung phom bai ta to umjalo umjala am lai dena gitar amani khong umjala to bi sima to me sei ji ki tam lor kan ko ji Hindustani je tam lor kan sida simarak se ko yi ai ka haitar larik tam da su dagi larik tam lor ga ko practice tat pam le dena adum ba mong ne mong je di leram thangai na bi je adagi kanai adai ai instrument je adu matam da mu isai tami ai sida ai class lor ga ina tabla thilal le ojana ko tabla thilal ga makha tar pa class ai di suti tham ne ai di a ho de le bo lo yaw that pi ne ba ai class lor ga ne yum chat te ba mathang class la bo tim du jo amu yaw sat pi ina pung thil ga adum moi sak ko ba di classical music si di sur pi ba ma adagi pung thin ba ma si yam value mam dakar we ba si matam la e adagi isai semini na 1998 da han ma se ai je oja je mu ka me se MS recording studio na ma le ri maduda khoi je recording to doine ka ne iroi ma si ga jai na khul lur ga si gi pandon dei khul le ko khoi mathak ta ga to ko mana pumnam na mi da de ai khoi di mathak thangla thami ba ai di ko te music instrument on china na ba gyan da bon de khoi pho ka na wakan da du main to ri ne ba khoi gi matam du da khoi kok te di dum le jan de isa gi music ai je pa ma ho re ba adu da khoi han ba o mariana tawi ma se copy je ai thi ri ko matam du di copy je am popular or ga di mi on da le na rang dam ne ko ai gi marup pravin na posangum pravin na ko gi more senten ga sa ko je ma je ai gi kanu ne ba hai di aina han ba project hai tare project singer ne ba hai pontri da sur pali ne ka na to ro ko adu compose to du ni na su court ka jelo ye chale akoi di studio da oja jing am sina akoi to mo ji yeng am ta da na ko ma loi lo san bi gi ba ai di ko finishing bi jo hai tre ko adu ye oja jing am se oja wai na ai guru ne khan jagi bane adu jengam ka mai se adu gi matum du dai ai se ma pan da mo western classical tam ni na mu chat pa ho gre adu khar lai ga se khurai ji da ko gi nokphadi gi oja ruhini kumar nokphadi gi oja se magi studio ma hang dore na ko mana mating pang so na ai ji shuti tholok pune ko Bangalore le ni ba adu dai ji da studio gi kai thaba ingang yaw ba hai di semjan sajam do yaw sa pane adagi studio se ran to ba hore oja jing am adu da lai hai di ko gi composer moina studio gi head oina ko adai jana music ha po khot pa je ai lo ure o compose to ba si o jani si lo ga si ha po khot pa adu mai dum agyan ta ba khoro gre adu na ai gi compose to gi music semba mian khangdaba le ko music composer na ngasai gi oja ta ta gi do ai sur panjab na te ko sei do da music happy do hapa have never thaina matam na di music arranger music composer kaina lon je tam ji mi gi marong ngak tani na ko khangnaram de sur pan da mi thain tong naram sina music hapa na mi ma hujik di su ju pan ba mi music so hapa mi tawre bo ji hujik matam gi hujik matam na di sur music hap de mi na sur dum pan ni thain di sur pan na ama sur je sasang ani guitar khong bala apni guitar no ma haim ni na guitar gi kore guitar khong jalam na pung thin bala ama ta sungsan na bana te de practice to ga to bu su yawi ko value leina to bu su dum loi yarang ni oja jing adu thaini si yam di hai bi jane oi hai di ma la ga assemble chat to sen gi ko adu hujik te adu system chana dre hujik di sur pan ba mi do aduna music compose to ni musician massage oi ni ming oina pandra ga su ko yam loi le re angang sing su yam talented oi re ko jik ti
ꯈꯣꯏꯁꯦ ꯋꯥꯟ ꯃꯦꯟ ꯑꯥꯔꯃꯤ ꯀꯧꯋꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯖꯤꯡꯉꯝꯁꯦ ꯃꯦꯆꯤꯟꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅꯥ ꯄꯥꯏꯕ ꯈꯣꯡꯕ ꯁꯤꯁꯨ ꯈꯣꯡꯗꯣꯏꯅꯤ ꯃꯦꯆꯤꯟꯁꯨ ꯃꯤ ꯑꯃ ꯄꯥꯏꯕꯤꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯩꯅ ꯀꯣꯄꯤ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯑꯩꯁꯨ ꯃꯤ ꯑꯃꯗ ꯄꯥꯏꯗꯕꯤ ꯑꯩ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯦ ꯑꯩꯅ ꯑꯗꯨꯝ ꯄꯥꯏ ꯗ꯭ꯔꯝ ꯊꯤꯟꯕ ꯂꯥꯛꯇ꯭ꯔꯦ ꯗ꯭ꯔꯝꯁꯦ ꯑꯗꯨꯝ ꯊꯤꯟꯗꯣꯏꯅꯦ ꯑꯗꯨꯝ ꯑꯗꯨ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯐꯖꯍꯟꯅꯤꯡꯕꯅꯤꯅ ꯂꯣꯏꯁꯤꯟꯕꯗꯣ ꯅꯠꯇꯦ ꯄꯥꯝꯃꯤꯁꯦ ꯐꯖꯍꯟꯅꯤꯡꯕꯅꯤꯅ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯆꯞ ꯆꯥꯕ ꯐꯖꯕ ꯍꯩꯕ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯊꯤꯕ ꯍꯧꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖ ꯇꯧꯕ ꯍꯧꯖꯤꯛꯇꯤ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔ ꯍꯥꯏꯔꯒꯗꯤ ꯁꯨꯔꯁꯨ ꯄꯥꯜꯂꯦ ꯃ꯭ꯌꯨꯖꯤꯛꯁꯨ ꯁꯦꯝꯃꯦ ꯒꯤꯇꯔ ꯈꯣꯡꯗꯣꯏꯗꯨꯁꯨ ꯅꯪ ꯈꯣꯡꯗꯣꯏꯁꯨ ꯁꯨꯃꯥꯏꯅ ꯈꯣꯡꯉꯨ ꯗ꯭ꯔꯝ ꯊꯤꯟꯕꯗꯨꯁꯨ ꯁꯨꯃꯥꯏꯅ ꯃ꯭ꯌꯨꯖꯤꯛꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯂꯥꯛꯀꯅꯤ ꯃ꯭ꯌꯨꯖꯤꯛ ꯁꯨꯃꯥꯏꯅ ꯈꯣꯡꯒꯗꯕꯅꯤ ꯁꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯈꯣꯡꯅꯤ ꯍꯥꯏ ꯄ꯭ꯂꯥꯟ ꯇꯧꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯞꯅ ꯍꯧꯖꯤꯛꯇꯤ ꯑꯆꯨꯝꯕ ꯁꯤꯁꯇꯦꯝ ꯑꯃꯗ ꯆꯠꯄ ꯍꯧꯔꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯖꯥ ꯖꯤꯡꯉꯝꯁꯤꯗꯤ ꯀꯥꯎꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯃꯥꯅ ꯇꯝꯕꯤꯔꯝꯕ ꯇꯥꯛꯄꯤꯔꯝꯕꯗꯨꯅ ꯑꯩꯅꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯏꯁꯩ ꯁꯛꯍꯟꯕ ꯉꯝꯃꯦ ꯃꯤ ꯁꯦꯝꯃꯦ ꯑꯩꯅ ꯊꯦꯡꯅꯖꯈꯤꯕꯁꯦ ꯑꯣꯖꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔꯒꯤ ꯂꯝꯁꯤꯗꯤ ꯃꯥꯅ ꯑꯃꯨꯛ ꯇꯥꯛꯄꯤꯔꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯀꯝꯄꯣꯖ ꯇꯧꯕꯁꯤꯗꯤ ꯑꯃꯨꯛꯀꯣ ꯑꯅꯝꯕ ꯀꯝꯄꯣꯖꯔꯁꯦ ꯑꯣꯖꯥ ꯖꯤꯡꯉꯝꯗ ꯂꯣꯏꯅꯃꯛ ꯑꯩ ꯍꯌꯦꯡ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯒꯨꯝꯕ ꯎꯅꯕꯤꯔꯗꯤ ꯍꯪꯕꯤꯌꯣꯕꯀꯣ ꯑꯣꯖꯥ ꯖꯤꯡꯉꯝꯒꯤ ꯀ꯭ꯔꯦꯗꯤꯠ ꯌꯥꯝ ꯌꯥꯎꯋꯦ ꯃꯥꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯔꯣꯏꯕ ꯑꯗꯒꯤ ꯏꯁꯩꯁꯤꯅ ꯑꯃꯨꯛ ꯀꯅꯥꯗ ꯇꯝꯕꯤꯔꯛꯄꯅꯣ ꯏꯁꯩꯁꯦ ꯑꯩꯒꯤ ꯑꯣꯖꯥ ꯊꯧꯗꯥꯝ ꯀꯥꯃꯦꯁꯣꯔ ꯍꯥꯏꯕꯁꯦ ꯉꯁꯥꯏ ꯀꯥꯃꯦꯁꯣꯔꯒ ꯍꯣꯏ ꯕꯤꯄꯤꯟꯒ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣ ꯑꯣꯖꯥ ꯀꯥꯃꯦꯁꯣꯔꯁꯦ ꯀꯩꯅꯣꯅꯦ CTI ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯑꯩꯈꯣꯏ ꯄꯩꯈꯥ ꯊꯥꯔꯤꯁꯦ ꯑꯦꯛꯖꯥꯃꯤꯅꯔ ꯂꯥꯛꯇꯣꯏꯅꯦ ꯇꯝꯕꯅꯤ ꯁꯤ ꯇꯝꯃꯅꯤ ꯑꯦꯛꯖꯥꯃꯤꯅꯔ ꯂꯥꯛꯄꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯀꯤ ꯂꯧꯔꯝꯃꯅꯤꯀꯣ ꯁꯨꯃꯥꯏꯅ ꯀꯛꯆꯤꯡꯒꯤ ꯂꯧꯋꯤ ꯍꯧꯖꯤꯛꯀꯤ CTIꯁꯨ ꯂꯧꯗꯣꯏꯅꯦꯕ ꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯤꯀꯣꯛꯅꯥꯏꯁ ꯇꯧꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯥꯏ ꯃꯔꯛꯊꯅꯀꯣ ꯃꯌꯥꯝꯅꯁꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯍꯪꯉꯛꯇꯦ ꯍꯥꯏꯒꯅꯦꯕ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯗꯥꯁꯣꯔꯤꯅ ꯃꯔꯛꯇ ꯑꯩꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯊꯣꯛꯂꯛꯑꯒ ꯍꯥꯏꯕꯗꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯗꯥꯁꯣꯔꯤꯅ ꯇꯝꯕꯁꯤ ꯀꯩ ꯇꯝꯕꯁꯦ ꯁꯨꯝ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯅꯠꯇꯦ ꯋꯦꯁꯇꯔꯟ ꯀ꯭ꯂꯥꯁꯤꯀꯦꯜꯁꯦ ꯋꯦꯁꯇꯔꯟ ꯀ꯭ꯂꯥꯁꯤꯀꯦꯜꯁꯤꯅ ꯑꯥꯗ ꯇꯝꯕ ꯑꯥꯗ ꯇꯝꯕ ꯋꯦꯁꯇꯔꯟ ꯀ꯭ꯂꯥꯁꯤꯀꯦꯜ ꯇꯝꯃꯦ ꯑꯗꯣ ꯁꯤ ꯋꯥꯔꯤꯁꯨ ꯅꯨꯡꯁꯤ ꯑꯗꯨꯝ ꯂꯣꯏꯁꯟꯈꯤꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯦ ꯁꯤꯗ ꯊꯕꯛ ꯇꯧꯕ ꯍꯧꯖꯤꯟꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯏꯁꯩ ꯁꯦꯝꯕꯁꯦ ꯃꯤꯅ ꯄꯥꯝꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯒꯤ ꯃꯨꯠꯇ ꯗꯤꯃꯥꯟ ꯍꯦꯜꯂꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯃꯇꯝꯁꯤꯁꯨ ꯌꯨꯝꯒꯤꯁꯨ ꯑꯗꯨꯝ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯍꯥꯏꯕꯁꯦ ꯂꯩꯇ ꯂꯥꯏꯔꯅꯤꯀꯣ ꯂꯩꯕ ꯉꯝꯃꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯨꯠꯂꯥꯏꯒꯤ ꯃꯇꯥꯡ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯗꯨꯝ ꯆꯥꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯂꯩꯇꯕꯒ ꯁꯣꯝꯗꯁꯨ ꯃꯤꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯁꯣꯝꯗ ꯄꯩꯁꯥ ꯊꯣꯛꯄ ꯍꯧꯔꯛꯄ ꯑꯗꯣ ꯑꯩꯅ ꯆꯠꯀꯗꯕꯗꯨꯅ ꯗꯤꯃꯥꯟꯁꯤꯅ ꯇꯧꯕ ꯁꯨꯝ ꯈꯖꯤꯛ ꯅꯣꯡꯃꯩ ꯁꯨꯝ ꯂꯥꯛꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯆꯠꯈꯤꯗ꯭ꯔꯦ ꯂꯣꯏꯁꯤꯟꯗ꯭ꯔꯦꯕ ꯃꯇꯥꯡꯁꯦ ꯏꯟꯀꯝꯄ꯭ꯂꯤꯠ ꯃꯤꯅꯁꯨ ꯑꯣꯏꯔꯦ ꯍꯥꯏꯅꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯇꯝꯃꯤꯉꯩꯗ ꯐꯖꯅ ꯇꯝꯃꯣ ꯄꯩꯁꯥ ताꯟꯕꯒꯤ ꯃꯍꯥꯎ ꯈꯪꯒꯅꯨꯅ ꯄꯩꯁꯥ ताꯟꯕꯒꯤ ꯃꯍꯥꯎ ꯈꯪꯈ꯭ꯔꯒꯗꯤ ꯑꯩ ꯇꯝꯃꯤꯕꯗꯨꯗ ꯂꯣꯏꯅꯃꯛ ꯀꯥꯏꯔꯛꯑꯦꯕ ꯑꯗꯨ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯣ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯁꯨꯝ ꯊꯣꯛꯅ ꯁꯤꯟꯕꯅꯤ ꯀꯩ ꯎꯄꯥꯏ ꯂꯩ ꯁꯤꯅꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯍꯣꯏ ꯑꯣꯏꯔꯛꯏꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ ꯍꯣꯏ ꯁꯨꯝ ꯆꯠꯂꯝꯃꯒꯗꯤ ꯉꯁꯤ ꯑꯩ ꯑꯣꯏꯔꯤꯁꯦ ꯑꯣꯏꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯣꯝ ꯆꯠꯈ꯭ꯔꯗꯤꯅꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯌꯦꯁ ꯌꯦꯁ ꯃꯔꯝꯗꯤ ꯋꯦꯁꯇꯔꯟ ꯀ꯭ꯂꯥꯁꯤꯀꯦꯜꯒꯨꯝꯕꯁꯦ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯣꯏꯔꯗꯤ ꯃꯄꯥꯟ ꯌꯥꯝ ꯆꯠꯀꯜꯂꯦꯕ ꯍꯥꯏꯗꯤ ꯑꯕ꯭ꯔꯣꯗ ꯃꯄꯥꯟ ꯏꯟꯗꯤꯌꯥ ꯂꯥꯜꯂꯒ ꯆꯠꯂꯒ ꯑꯁꯣꯝꯗ ꯑꯣꯖꯥ ꯑꯣꯏꯕ ꯈꯣꯠꯄ ꯌꯥꯝ ꯂꯩꯌꯦ ꯏꯃꯥꯟꯅꯕ ꯑꯩꯕꯨ ꯄꯨꯁꯟꯕꯤꯕꯁꯨ ꯊꯥꯏꯃꯟꯗꯒꯤ ꯏꯇꯥꯎ ꯑꯩꯒꯤ ꯃꯔꯨꯞꯅꯦ ꯀꯥꯂꯨ ꯑꯣꯏꯅ ꯑꯃ ꯂꯩꯌꯦꯕ ꯃꯥ ꯍꯧꯖꯤꯛ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯈꯪꯗꯦ ꯑꯗꯨ ꯁꯥꯊꯤꯔꯝꯃꯅꯤ ꯃꯣꯏꯗꯤ ꯑꯣꯖꯥ ꯑꯗꯣ ꯄꯥꯎ ꯐꯥꯎꯅꯗꯕ ꯌꯧꯈ꯭ꯔꯕꯅꯦꯕ ꯌꯧꯔꯅꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯔꯒ ꯍꯣꯏ ꯑꯗꯣ ꯗꯥꯁꯣꯔꯤꯅ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖ ꯇꯧꯕꯁꯨ ꯇꯧꯕꯤꯔꯦ ꯑꯗꯣ ꯏꯁꯩꯁꯨ ꯁꯛꯄꯤꯔꯦ ꯑꯅꯤꯁꯤꯗꯗꯤ ꯀꯔꯝꯕꯅꯗꯤ ꯍꯦꯟꯅ ꯊꯋꯥꯏꯅ ꯇꯥꯖꯩ ꯑꯩ ꯏꯁꯩ ꯁꯛꯄ ꯄꯥꯝꯗꯦ ꯀꯩꯁꯨ ꯍꯥꯏꯗꯤ ꯏꯁꯩ ꯁꯛꯄꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇꯗꯤ ꯁꯛꯄ ꯑꯩꯅ ꯁꯛꯅꯔꯒ ꯁꯛꯄ ꯍꯧꯈ꯭ꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯇꯕ ꯂꯥꯛꯑꯦꯕ ꯃꯔꯝꯗꯤ ꯃꯗꯨ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯛ ꯗꯦꯒꯨꯝꯕ ꯇꯥꯏ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯆꯥꯟꯅꯕ ꯆꯨꯅꯕ ꯍꯦꯜꯂꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯒꯤꯁꯨ ꯁꯛꯆꯕꯀꯣ ꯑꯗꯨꯕꯨ ꯁꯛꯄꯗꯨꯗ ꯑꯩꯅ ꯍꯦꯛꯇ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯂꯩꯔꯛ ꯂꯩꯀꯥꯏ ꯆꯠꯇꯅ ꯁꯛꯈꯤꯕꯗꯣ ꯃꯗꯨ ꯑꯍꯤꯡ ꯇꯨꯝꯃꯔꯣꯏ ꯕ꯭ꯔꯦꯟ ꯃꯥꯡꯈ꯭ꯔꯦꯕ ꯆꯥꯏꯈ꯭ꯔꯦꯕ ꯑꯗꯨꯗ ꯃꯇꯝꯗꯨꯗꯀꯣ ꯁꯔꯤꯇꯥ ꯒꯖꯃꯤꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯁꯣꯔꯤ ꯅꯪꯅ ꯃ꯭ꯌꯨꯖꯤꯛ ꯏꯁꯩ ꯁꯛ ꯆꯠꯄꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯃꯥꯡꯖꯩꯌꯦꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯣꯛ ꯑꯥꯏꯁꯤ ꯆꯥ ꯀꯣꯛ ꯂꯩꯈꯥꯏꯔꯒ ꯈꯟꯒꯗꯕ ꯃꯌꯥꯝꯗꯣ ꯏꯁꯩ ꯁꯛꯆꯜꯂꯕꯅꯤꯅ ꯑꯗꯨ ꯆꯥꯡ ꯌꯥꯝ ꯍꯟꯊꯈꯤꯌꯦ ꯍꯥꯏꯗꯤ ꯑꯩꯅ ꯖꯔ ꯀꯩꯅꯣꯗꯒꯤ 2001 ꯁ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯇꯧꯔꯝꯃꯤꯕ ꯏꯁꯩ ꯃꯌꯥꯝꯁꯤꯒꯀꯣ ꯍꯧꯖꯤꯛ
ꯑꯇꯣꯞꯄ ꯁꯤꯡꯒꯔ ꯁꯛꯄ ꯌꯥꯝ ꯂꯩꯕꯅꯦꯀꯣ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯁꯜꯂꯦꯀꯣ ꯔꯦꯗꯤꯑꯣꯒꯨꯝꯕꯅ ꯍꯦꯛ ꯊꯥꯔꯛꯑꯦ ꯑꯗꯨ ꯃꯤꯡꯒꯨꯝꯕ ꯍꯦꯛꯇ ꯊꯛꯑꯣ ꯁꯤꯁꯨ ꯑꯩ ꯇꯧꯈꯤꯕꯖꯥꯠꯅꯤ ꯀꯥꯎꯁꯜꯂꯛꯑꯕꯅꯤ ꯑꯗꯨ ꯃꯇꯝꯗꯗꯤ ꯇꯛꯑꯦꯕ ꯒꯔ ꯏꯁꯩꯁꯦ ꯁꯦꯝꯃꯦꯕꯀꯣ ꯑꯗꯨꯒ ꯏꯁꯩ ꯁꯛꯄꯒꯤ 2007, 8, 9 ꯁ꯭ꯋꯥꯏ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯈꯟꯕ 2006, 7, 8 ꯀꯣ ꯁ꯭ꯋꯥꯏ ꯃꯌꯥꯁꯤꯗꯩꯗꯤ ꯖꯔ ꯍꯟꯊꯩꯑꯕ ꯍꯥꯏꯗꯤ ꯁꯛꯄꯗ ꯁꯛꯄꯗ ꯑꯣꯏꯅ ꯆꯠ ꯂꯩꯔꯕꯅꯤꯅ ꯁꯛꯄꯗ ꯉꯁꯥꯏ ꯆꯠ ꯀꯝꯄꯣꯖ ꯂꯩꯔꯕꯅꯤꯅ ꯇꯧꯕꯗꯨꯗ ꯃꯇꯝꯗꯣ ꯁꯪꯗ꯭ꯔꯦꯕꯀꯣ ꯃꯇꯝ ꯄꯤꯕ ꯉꯝꯗꯕ ꯃꯇꯝ ꯄꯤꯕ ꯉꯝ ꯍꯩ ꯏꯁꯩ ꯁꯛꯄ ꯆꯠꯄꯁꯦ ꯄꯨꯡ 3, 4 ꯁ꯭ꯋꯥꯏꯗꯒꯤ ꯑꯦꯔꯦꯟꯖ ꯇꯧꯗ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯂꯝ ꯃꯌꯥꯝꯗꯒꯤ ꯏꯁꯩ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯤꯅꯀꯣ ꯄꯨꯡꯆꯥꯏ ꯆꯥꯏꯕꯅꯤ ꯁꯤꯁꯇꯦꯝꯁꯤꯅ ꯀꯣꯠꯂꯒ ꯑꯩ ꯑꯃꯨꯛ ꯆꯠꯍꯧꯗ꯭ꯔꯦ ꯑꯗꯨ ꯇꯧ ꯃꯤꯅ ꯑꯃꯨꯛ ꯀꯔꯤ ꯉꯥꯡꯅ ꯆꯠꯇ꯭ꯔꯒ ꯑꯃꯨꯛ ꯑꯗꯨ ꯃꯌꯥꯝ ꯌꯥꯅꯕ ꯑꯃꯨꯛ ꯆꯠꯄꯗ ꯄꯨꯡ 6ꯗꯩ ꯊꯣꯛꯂꯛꯄꯁꯤꯅ ꯑꯍꯤꯡ ꯄꯨꯡ 2 ꯆꯪꯉꯛꯑꯅꯤ ꯄꯨꯡ 2 ꯆꯪꯉꯛꯑꯅꯤ ꯍꯥꯏꯕꯗꯤ ꯏꯁꯩ ꯆꯠꯂꯨꯔꯒ ꯑꯗꯒꯤ ꯉꯥꯏꯍꯥꯛꯇꯁꯨ ꯌꯨꯝꯗ ꯇꯣꯛ ꯀꯥꯞꯁꯤꯟꯕ ꯅꯠꯇꯦ ꯃꯤ ꯑꯉꯥꯡ ꯊꯤꯜꯂꯝꯕ ꯌꯥꯎꯏ ꯑꯩꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯃꯥ ꯊꯤꯜꯂꯝꯗꯣꯏꯅꯤ ꯉꯥꯏꯍꯥꯛꯇꯪꯁꯨ ꯐꯝꯃꯛꯄꯁꯨ ꯌꯥꯎꯏ ꯏꯚꯟ ꯇꯟ ꯆꯥꯔ ꯆꯪꯉꯛꯄꯁꯨ ꯌꯥꯎꯏ ꯀꯩꯁꯥꯝꯄꯥꯠꯇꯀꯣ ꯀꯩꯁꯥꯝꯄꯥꯠꯀꯤ ꯇꯟ ꯏꯅꯦ ꯑꯃ ꯂꯩꯕꯅꯦ ꯈꯪꯉꯦ ꯄꯣꯛꯅꯐꯝ ꯂꯩꯔꯛꯀꯤ ꯃꯆꯤꯟꯒꯤꯗꯣ ꯑꯩꯈꯣꯏꯗꯤ ꯃꯁꯥ ꯑꯗꯨꯝ ꯑꯍꯤꯡꯗ ꯈꯪꯉꯕꯅꯦ ꯑꯗꯨꯝ ꯇꯧꯕꯗꯣ ꯇꯟ ꯆꯥꯔ ꯆꯪꯁꯤꯜꯂꯛꯄꯀꯣ ꯑꯗꯩ ꯋꯥꯔꯕꯅꯤꯅ ꯌꯨꯝꯗ ꯍꯦꯛꯇ ꯆꯪꯉ ꯇꯨꯝꯁꯤꯟꯅꯤꯡꯗꯕꯁꯨ ꯌꯥꯎꯔꯛꯑꯦꯕ ꯆꯪꯉꯅꯤ ꯇꯨꯝꯃꯅꯤ ꯑꯗꯩꯗꯤ 12 ꯃꯌꯥꯏꯗ ꯑꯃꯨꯛ ꯍꯧꯒꯠꯂꯛꯑꯅꯤ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯊꯕꯛ ꯇꯧꯅꯤꯀꯣ ꯑꯗꯣ ꯌꯥꯝ ꯄꯥꯝꯃꯨꯔꯦ ꯑꯗꯨꯅ ꯑꯩ ꯏꯁꯩꯁꯤ ꯑꯩ ꯂꯦꯞꯄꯒꯦꯅ ꯂꯦꯞꯄꯤꯁꯦ ꯑꯗꯨꯒꯤꯅꯦ ꯑꯗꯩ ꯋꯥꯈꯜ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯑꯣꯏꯕꯁꯨ ꯔꯤꯁꯔꯁ ꯋꯥꯔꯛꯀꯨꯝꯕꯁꯨ ꯇꯧꯅꯤꯡꯉꯦꯕ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯗꯥ ꯁꯣꯔꯤꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯃꯑꯣꯡꯁꯦ ꯁꯨꯝ ꯁꯣꯏꯕꯒꯤ ꯃꯑꯣꯡ ꯍꯥꯏꯕꯗꯤ ꯁꯦꯝꯗꯣꯛꯅꯤꯡꯕ ꯃꯑꯣꯡꯕꯨꯗꯤ ꯎꯔꯦ ꯑꯗꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯑꯃꯨꯛ ꯂꯥꯛꯆꯒꯦꯕꯀꯣ ꯍꯣꯏ ꯃꯔꯛꯁꯤꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥ ꯁꯣꯔꯤꯅ ꯏꯁꯩꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯛꯄ ꯍꯧꯔꯛꯄ ꯇꯝꯕ ꯍꯧꯔꯛꯄ ꯃ꯭ꯌꯨꯖꯤꯛ ꯍꯧꯔꯛꯄꯁꯤꯗ ꯂꯣꯏꯅꯃꯛ ꯐꯦꯃꯤꯂꯤꯒꯤ ꯑꯗꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯀꯥꯏꯅ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ꯭ꯔꯥ ꯃꯌꯥꯝꯅꯒ ꯑꯣꯏꯔꯣꯏꯗꯕꯅꯤꯒ ꯍꯥꯏꯕꯗꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯗꯒꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯀꯩꯀꯩ ꯁ꯭ꯇ꯭ꯔꯒꯜꯒꯗꯤ ꯃꯥꯌꯣꯛꯅꯕꯤꯔꯦ ꯑꯩ ꯀꯩꯝ ꯌꯥꯎꯗꯦ ꯑꯗꯨꯝꯕ ꯏꯁꯥꯒꯤ ꯂꯣꯏꯅꯃꯛ ꯂꯣꯏꯅꯃꯛ ꯂꯣꯏ ꯅꯤꯡꯕ ꯌꯥꯏ ꯊꯨꯡꯉꯛꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯤꯁꯨ ꯂꯣꯏꯅꯃꯛ ꯌꯥꯏ ꯅꯤꯡꯕ ꯂꯣꯏ ꯊꯨꯡꯉꯦ ꯀꯅꯥꯝꯇ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯨ ꯌꯥꯎꯗꯦ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯅꯨꯡ ꯑꯗꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯀꯩꯀꯩ ꯄꯨꯔꯥ ꯂꯣꯏꯅꯃꯛ ꯇꯧꯋꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯀꯩꯁꯨ ꯇꯝꯕꯗ ꯀꯩꯁꯨ ꯌꯥꯝ ꯆꯪꯗꯦꯗ ꯑꯣꯖꯥꯗꯩ ꯐꯤꯒꯨꯝꯕ ꯑꯝꯇ ꯂꯧꯕꯤꯈꯤꯗꯦꯀꯣ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯃ ꯍꯥꯏꯇꯥꯔꯦ ꯏꯃꯥꯒꯤ ꯃꯣꯏ ꯅꯣꯡꯇ ꯑꯩꯈꯣꯏ ꯌꯨꯝꯗ ꯏꯁꯩ ꯈꯣꯡꯕꯗ ꯇꯥꯅꯤꯡꯗꯦ ꯀꯥꯏꯅ ꯂꯥꯎꯕꯗꯣ ꯑꯗꯨꯝꯕ ꯃꯤ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯁꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ YCCIC ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯅꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯀꯔꯤꯝꯇ ꯃꯥꯏꯛ ꯄꯥꯟ ꯌꯥꯗꯕꯤꯗꯣ ꯏꯁꯩ ꯁꯛꯆꯅꯤꯡꯕꯤꯗꯣ ꯑꯗꯨꯗ ꯏꯁꯩꯒꯤ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯂꯩꯀꯥꯏ ꯍꯥꯏꯔꯦꯀꯣ ꯀ꯭ꯂꯕꯁꯤꯡꯁꯦ ꯊꯥꯏꯅꯗꯤ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟ ꯀꯥꯏ ꯌꯥꯝ ꯁꯤꯜꯂꯝꯕꯅꯦ ꯑꯦꯔꯤꯌꯥ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝꯕꯗꯤ ꯁꯤꯟꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝꯕꯁꯨ ꯂꯣꯏ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯑꯗꯨ ꯁꯞꯄꯣꯔꯠꯅꯦꯅ ꯈꯟꯖꯩꯑꯕ ꯂꯩꯀꯥꯏꯗꯨꯗ ꯑꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ 10 ꯌꯨꯅꯤꯌꯟ ꯍꯥꯏꯅ ꯀ꯭ꯂꯕ 10 ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯑꯦꯔꯤꯌꯥꯒꯤ ꯈꯨꯔꯥꯏ ꯈꯛꯇ ꯅꯠꯇꯦ ꯑꯗꯨꯝ ꯄꯅꯥꯒꯤ ꯑꯣꯏꯗꯣꯏꯔꯥ ꯌꯥꯝ ꯆꯥꯎꯋꯤꯀꯣ ꯀ꯭ꯂꯕ 10 ꯄꯨꯟꯕ ꯑꯗꯨꯅꯒ ꯑꯦꯋꯥꯔꯗꯀ ꯄꯤꯕꯤꯌꯦ ꯈꯔ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒ ꯄꯤꯕꯤꯀꯣ ꯑꯗꯣ ꯃꯁꯤꯅꯗꯤ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯕꯅꯦ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗ꯭ꯔꯦ ꯄꯨꯟꯁꯤꯗ ꯍꯥꯏꯕꯗꯤ ꯍꯧꯒꯠꯂꯛꯄꯗ ꯑꯋꯥꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯤꯃꯗꯤ ꯑꯩ ꯁꯨꯡꯀꯥꯎ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯀꯥꯏꯁꯦ ꯂꯩ ꯁꯤꯅꯗꯤ ꯋꯥꯈꯤ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯕꯒꯤ ꯇꯧꯕ ꯋꯥꯅꯤ ꯅꯠꯇ꯭ꯔꯒ ꯁꯦꯟ ꯌꯥꯝ ꯆꯪꯅꯀꯣ ꯆꯪꯒꯗꯕ ꯃꯌꯥꯝꯗꯣ ꯂꯧꯕꯤꯈꯤꯗꯕ ꯃꯌꯥꯝꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯋꯥꯍꯟꯈꯤꯗꯕ ꯋꯥꯅꯦꯕ ꯑꯩ ꯃꯇꯝꯗꯨꯗ ꯌꯥꯝ ꯀꯟꯅ ꯍꯦꯟꯅ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯕ꯭ꯔꯗꯔꯒ ꯑꯩꯒꯤꯁꯦ ꯆꯍꯤ ꯈꯤꯇꯪ ꯂꯥꯞꯅꯩ ꯆꯍꯤ 5-6 ꯂꯥꯞꯃꯦꯕꯀꯣ ꯃꯥ ꯁꯦꯝꯕ ꯃꯇꯝ ꯑꯣꯏꯕ ꯑꯗꯣ ꯑꯩꯁꯨ ꯄꯩꯁꯥ ꯆꯪꯉꯛꯄ ꯃꯇꯝꯗꯤ ꯑꯣꯏꯈꯤꯕꯒꯤ ꯈꯤꯇꯪ ꯋꯥꯈꯤꯕ ꯃꯇꯝ ꯈꯔꯗꯤ ꯂꯩꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯅꯥꯛ ꯈꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯋꯥꯠꯄꯁꯨ ꯅꯠꯇꯦ ꯃꯌꯥꯏ ꯋꯥꯏꯔꯞꯇ ꯑꯗꯒꯤ ꯑꯩꯅ ꯈꯤꯇꯪ ꯄꯤꯛꯄ ꯍꯧꯔꯛꯄꯗꯒ ꯑꯩꯈꯣꯏ ꯕꯕꯥꯍꯣꯏ ꯁꯦꯟ ꯊꯨꯝ ꯋꯥꯗꯕ ꯄꯤꯈꯥꯎꯗ ꯄꯩꯁꯥ ꯁꯨꯝ ꯊꯥꯅ ꯌꯥꯎꯕꯤꯒꯗꯣ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯗꯣꯔꯔꯣꯏ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗꯣ ꯑꯗꯨꯝ ꯁꯠꯄꯤꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗ ꯌꯥꯎꯈꯤ ꯑꯗꯨꯒ ꯑꯩꯅ ꯃꯦꯆꯣꯔ ꯑꯣꯏꯔꯛꯀꯥꯟꯗ ꯃꯔꯨ ꯆꯪꯉꯛꯑꯝꯗꯥꯏꯗ ꯁꯤ ꯖꯟꯇ꯭ꯔ ꯂꯩꯕ ꯖꯟꯇ꯭ꯔ ꯍꯥꯏꯁꯦ ꯃ꯭ꯌꯨꯖꯤꯛ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯦ ꯑꯍꯣꯡꯕ ꯑꯃꯨꯛ ꯂꯩꯇꯦꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯇꯥꯔꯒꯅ ꯍꯦꯟꯅ ꯑꯃꯨꯛ ꯇꯥꯡꯉꯦ ꯍꯧꯖꯤꯛ ꯀꯤꯕꯣꯔꯗ ꯍꯥꯏꯔ ꯂꯨꯄꯥ 3-4 ꯂꯩꯕꯤꯌꯣꯅ ꯇꯥꯛꯑꯝꯗꯕ ꯏꯃꯨꯡ ꯑꯃꯗꯤ ꯂꯩꯇꯕꯗꯨꯗꯤ ꯋꯥꯔꯝꯃꯅꯦꯕ ꯂꯨꯄꯥ 90,000 ꯄꯤꯕ ꯃꯈꯣꯟ 50 ꯄꯤꯕꯗꯨꯅ ꯆꯦ ꯃꯈꯣꯟꯗꯣ ꯌꯥꯔꯔꯣꯏ ꯄ꯭ꯔꯣꯐꯦꯁꯟ ꯃꯥꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯝ ꯆꯪꯉꯦꯅ ꯃꯥꯅ ꯁꯨꯝꯕ ꯃꯈꯣꯟ ꯂꯩꯈ꯭ꯔꯦ ꯑꯩ ꯁꯤ ꯂꯩꯒꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯗꯤ ꯇꯥꯡꯉꯦꯀꯣ ꯈꯨꯠꯂꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯖꯟꯇ꯭ꯔ ꯂꯩꯔꯝꯗꯥꯏ ꯃꯇꯝꯗꯗꯤ ꯌꯥꯝ ꯋꯥꯕ ꯌꯥꯎꯈꯤꯀꯣ ꯂꯩꯕ ꯉꯝꯗꯕ ꯃꯤꯉꯣꯟꯗ ꯋꯥꯏꯔ ꯆꯥꯛꯊꯣꯛꯈꯤꯗꯅ ꯇꯧꯕꯒ ꯑꯁ ꯍꯨꯃꯥꯡ ꯀꯥꯡꯕꯁꯨ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯇꯝꯃꯛꯄꯩ ꯃꯇꯝꯁꯤꯗꯤ
almost free da tamokpagumani da koi kana ꯍꯣꯏ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯍꯥꯏꯔꯒꯗꯤꯀꯣ ꯂꯥꯏꯐꯇ ꯑꯣꯖꯥꯅ ꯅꯨꯡꯁꯤꯕꯤꯕꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯍꯦꯟꯕꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯩꯈꯣꯏ ꯏꯁꯩꯁꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯑꯩꯅ ꯏꯁꯩꯁꯦ ꯂꯝꯁꯤꯗ ꯆꯠꯂꯨꯕꯗꯒꯤ ꯑꯩ ꯄꯨꯟꯁꯤꯁꯦ ꯔꯤꯒ꯭ꯔꯦꯠ ꯆꯥꯔꯦꯒ ꯍꯥꯏꯕꯗꯤ ꯂꯩꯇ꯭ꯔꯦꯕ ꯂꯥꯏꯐꯇ ꯑꯩꯅ ꯑꯗꯨꯒꯤ ꯂꯥꯏꯟꯗꯨꯗ ꯑꯩꯅ ꯆꯠꯂꯝꯕꯒꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤꯀ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯒꯗꯤ ꯁꯝꯇꯥꯏꯝꯁ ꯂꯥꯛꯄ꯭ꯔꯥ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯩ ꯑꯁꯦꯡꯕ ꯍꯥꯏꯖꯒꯦꯀꯣ ꯃ꯭ꯌꯨꯖꯤꯛꯁꯤꯅ ꯏꯁꯩꯁꯤꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯄꯥꯝꯅ ꯇꯧꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯃꯥꯅ ꯏꯁꯣꯔꯅ ꯁꯤ ꯇꯧꯔꯨꯔꯣ ꯍꯥꯏꯅ ꯒꯤꯐꯇꯣ ꯑꯗꯨꯗ ꯑꯣꯏꯌꯦꯅ ꯈꯟꯖꯕꯒꯤ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯍꯩꯔꯨ ꯃꯥꯅ ꯁꯨꯝ ꯍꯩꯕ ꯍꯥꯏꯕꯗꯤ ꯄꯣꯠ ꯑꯃ ꯂꯩꯕꯅꯦ ꯊꯕꯛꯇ ꯇꯧꯔ ꯁꯨꯝ ꯍꯩꯌꯨ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯐꯥꯌꯔꯒꯗꯣ ꯒꯦꯝ ꯑꯃ ꯂꯩꯗꯅꯀꯣ ꯀꯥꯕꯁꯦ ꯑꯩꯁꯦ ꯑꯗꯨꯝ ꯁꯤꯅꯤꯕ ꯍꯥꯏꯕꯗꯤ ꯍꯩꯒꯦꯁꯨ ꯌꯥꯗ꯭ꯔꯕ ꯑꯗꯨ ꯑꯗꯨꯝ ꯍꯩꯔꯔꯣꯏꯗ ꯄꯣꯠꯅꯦꯕ ꯑꯗꯣ ꯁꯥꯟꯗꯤ ꯁꯥꯟꯅꯗꯣꯏꯅꯦ ꯑꯗꯨꯝ ꯑꯗꯣ ꯍꯦꯛꯇ ꯇꯦꯠ ꯇꯧꯔꯒ ꯍꯦꯛꯇ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯁꯥꯟꯅꯕ ꯃꯇꯝꯗꯀꯣ ꯁꯨꯝꯕꯖꯥꯠꯅꯤ ꯑꯗꯣ ꯑꯩꯅ ꯇꯧꯔꯣꯏ ꯈꯜꯂꯁꯨ ꯃꯤ ꯃꯥꯅ ꯁꯨꯝ ꯋꯥꯈꯜꯗꯨꯗ ꯁꯨꯝ ꯑꯩꯒꯤ ꯀꯣꯛꯇ ꯁꯤ ꯇꯧꯔꯣꯅ ꯏꯁꯣꯔꯅ ꯄꯤꯔꯝꯕꯒꯤ ꯄꯤꯊꯣꯔꯛꯄꯅꯦ ꯑꯗꯣꯝꯗ ꯆꯪꯉꯦ ꯑꯗꯣ ꯑꯩ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯗꯤꯅꯦ ꯑꯩꯗꯤ ꯁꯣꯜꯖꯔ ꯑꯣꯏꯕꯁꯤꯅꯦꯕ ꯍꯥꯏꯗꯤ ꯂꯥꯟꯃꯤ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯑꯩꯒ ꯆꯥꯟꯅꯗꯕ ꯂꯥꯏꯟ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯑꯩ ꯏꯁꯩ ꯇꯧꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯔꯤꯒ꯭ꯔꯦꯠ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣ ꯏꯁꯣꯔꯅ ꯁꯤ ꯇꯧꯕꯤꯔꯝꯃꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯤ ꯅꯨꯡꯉꯥꯏꯇꯕꯗꯗꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯄꯣꯛꯑꯝꯃꯒ ꯑꯥꯔꯇꯤꯁ ꯑꯣꯏꯔꯝꯕꯁꯦ ꯁꯤꯒꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯒꯤ ꯑꯥꯔꯇꯤꯁ ꯑꯣꯏꯔꯨꯕꯒꯤ ꯃꯔꯛꯇꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯋꯥꯍꯪ ꯃꯌꯥꯝ ꯍꯪꯉꯛꯏꯕ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯀꯃꯥꯏꯅ ꯂꯦꯜꯂꯤꯒꯦ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ ꯑꯃꯨꯛ ꯋꯥꯍꯟꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯅ ꯑꯃꯨꯛ ꯋꯥꯍꯜꯂꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯍꯤꯡꯉꯤ ꯑꯗꯩ ꯃꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯀꯥꯏꯅꯀꯣ ꯑꯁꯤꯗꯗꯤ ꯀꯩ ꯃꯣꯠ ꯄꯤꯕꯤꯅꯤꯡꯉꯤ ꯑꯥꯔꯇꯤꯁꯁꯦ ꯍꯧꯖꯤꯛ ꯈꯛꯇ ꯋꯥꯕ ꯅꯠꯇꯦ ꯑꯥꯔꯇꯤꯁꯇꯤ ꯊꯥꯏꯅꯗꯤ ꯑꯗꯨꯝ ꯋꯥꯏ ꯑꯩꯈꯣꯏꯗꯤ ꯃꯤꯠꯌꯦꯡ ꯌꯥꯝ ꯆꯪꯉꯦ ꯑꯗꯒꯤ ꯊꯤꯡꯒꯥꯡ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯂꯥꯏꯔꯤꯛ ꯃꯇꯝ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯃꯇꯝ ꯌꯧꯔꯦ ꯕꯠ ꯑꯗꯨꯝ ꯂꯦꯞꯇꯣꯏꯅꯤ ꯂꯦꯞꯇꯕꯁꯨ ꯌꯥꯗꯦ ꯃꯔꯝꯗꯤ ꯆꯥꯎꯈꯠꯇ꯭ꯔꯤꯕ ꯂꯝ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯖꯟꯁꯦ ꯅꯣꯡꯅ ꯈꯔ ꯅꯣꯡ ꯃꯇꯝꯗꯅ ꯑꯃꯨꯛ ꯏꯁꯩ ꯁꯨꯋꯥ ꯆꯠꯂꯔꯣꯏ ꯅꯣꯡ ꯁꯤꯖꯟꯁꯤꯗ ꯏꯁꯩ ꯇꯧꯕ ꯁꯤꯖꯟꯁꯤꯗ ꯑꯃꯨꯛ ꯑꯦꯛꯖꯥꯝꯒꯤ ꯑꯃꯨꯛ ꯊꯥ ꯑꯃ ꯂꯦꯞꯄ ꯊꯥ ꯑꯅꯤ ꯂꯦꯞꯄ ꯍꯥꯏꯅ ꯃꯍꯩꯂꯣꯏꯁꯪꯒꯤ ꯍꯣꯏ ꯍꯣꯏ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯊꯥꯏꯅꯗꯤ ꯑꯗꯨꯝ ꯊꯤꯡꯂꯛꯑꯦꯕ ꯃꯥꯅꯦ ꯑꯗꯩ ꯃꯥꯅꯦ ꯃꯥꯅꯦ ꯑꯩꯈꯣꯏꯗꯤ ꯑꯊꯤꯡꯕ ꯑꯄꯟꯕ ꯑꯗꯨꯃꯥꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯏꯔꯥꯡ ꯑꯃ ꯂꯥꯛꯑꯒꯁꯨ ꯏꯁꯩ ꯅꯣꯡꯃꯥꯏ ꯊꯤꯡꯕ ꯂꯤꯂꯥ ꯊꯤꯡꯕ ꯍꯣꯏ ꯍꯥꯏꯅꯀꯣ ꯅꯨꯡꯉꯥꯏꯊꯣꯛꯄ ꯊꯕꯛꯅꯤꯅ ꯑꯦꯛꯖꯥꯝ ꯑꯋꯥꯕꯁꯦ ꯋꯥꯔꯤꯉꯩꯗꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯁꯦꯁꯨ ꯀꯅꯥꯝ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯝ ꯊꯤꯡꯕꯩ ꯋꯥꯅꯤ ꯕꯠ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯗꯤ ꯂꯩ ꯃꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯑꯗꯨꯝ ꯇꯧꯗ꯭ꯔꯣꯕꯅꯤꯅ ꯇꯧꯔꯒ ꯂꯩꯔꯤꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯁꯤꯁꯇꯦꯝ ꯑꯃ ꯆꯦꯟꯖ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯗꯤ ꯁꯤꯁꯇꯦꯝꯁꯦ ꯆꯦꯟꯖ ꯇꯧꯗ꯭ꯔꯒꯗꯤ ꯑꯩ ꯌꯥꯒꯗꯕ ꯃꯥꯟꯗꯦꯕ ꯁꯤꯁꯇꯦꯝꯁꯦ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯁꯦ ꯇꯧꯁꯦ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯁꯖꯦꯁꯟ ꯑꯣꯏꯅ ꯄꯤꯕꯁꯤꯗ ꯍꯦꯟꯅ ꯑꯃꯨꯛ ꯑꯗꯨꯗ ꯐꯤꯜꯇꯔ ꯇꯧꯕꯁꯤꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯧꯔꯒ ꯑꯃꯨꯛ ꯇꯧꯕ ꯇꯥꯔꯦꯅ ꯍꯣꯏ ꯕꯠ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨꯗꯤ ꯐꯣꯡꯗꯣꯛꯄꯒꯤꯀꯣ ꯔꯥꯏꯠ ꯂꯩꯕꯅꯤꯅ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯩꯕꯅꯤꯅ ꯇꯥꯟꯅꯐꯝ ꯊꯣꯛꯄ ꯃꯌꯥꯝ ꯇꯥꯟꯅꯐꯝ ꯊꯣꯛꯏ ꯑꯗꯣ ꯍꯥꯏꯕꯤꯌꯨ ꯁꯨꯝ ꯁꯣꯁꯥꯏꯇꯤꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯒꯗꯤ ꯑꯗꯨꯗꯤ ꯀꯩꯁꯨ ꯇꯥꯟꯅꯕꯒꯤ ꯃꯊꯧ ꯇꯥꯔꯛꯇꯦꯕ ꯑꯩ ꯊꯣꯛꯄ ꯇꯧ ꯇꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯃꯔꯣꯟꯗꯒ ꯍꯥꯏꯕ ꯂꯩ ꯀꯔꯀꯤꯗꯤ ꯈꯥꯎ ꯍꯥꯏꯗꯣ ꯇꯧꯔꯨ ꯎꯠꯄ ꯑꯃ ꯆꯪꯉꯦꯕ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯗꯤ ꯇꯧꯔꯨ ꯎꯠꯄ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯇꯧꯔꯒ ꯎꯠꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯕꯁꯤ ꯈꯔ ꯑꯩ ꯈꯛꯇꯒꯤ ꯀꯅꯥꯝꯇ ꯈꯜꯂꯝꯃꯣꯏꯗ ꯑꯩ ꯈꯛꯇ ꯈꯟꯕ ꯃꯤꯗꯨꯗꯤ ꯄꯨꯔꯥ ꯃꯤ ꯃꯆꯥꯅꯦꯕꯀꯣ ꯑꯩ ꯋꯥꯈꯜꯗ ꯂꯩꯌꯦ ꯊꯕꯛꯁꯦ ꯑꯅꯤ ꯂꯩꯌꯦ ꯑꯩꯒꯤ ꯍꯥꯏꯕ ꯑꯃ ꯃꯌꯥꯝꯒꯤ ꯍꯥꯏꯕ ꯑꯃ ꯃꯌꯥꯝꯒꯤ ꯈꯜꯂꯛꯄ ꯃꯇꯝꯗꯅꯦ ꯇꯨꯝ ꯌꯥꯗ꯭ꯔꯤꯁꯦ ꯑꯩ ꯈꯛꯇꯪꯒꯤ ꯆꯦꯡ ꯆꯔꯥ ꯑꯃ ꯆꯥꯛꯈꯤꯗꯤꯀꯣ ꯀꯩꯁꯨ ꯅꯠꯇꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯅ ꯊꯕꯛ ꯁꯨꯗ꯭ꯔ ꯑꯩ ꯅꯨꯄꯤꯗꯨꯅ ꯃꯤꯒꯤ ꯌꯨꯝꯗ ꯆꯦꯡ ꯈꯞꯄ ꯆꯠꯂꯁꯨ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀꯩꯅꯣ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯂꯩꯅ ꯅꯨꯄꯥ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯁꯣꯏꯈꯤ ꯅꯥꯡꯒꯤ ꯃꯥꯒꯤ ꯊꯧꯅꯥ ꯂꯩꯕꯤ ꯑꯃ ꯂꯧꯗꯅ ꯅꯨꯄꯤꯗꯨꯅ ꯑꯣꯏꯅ ꯃꯤꯒꯤ ꯏꯃꯨꯡ ꯆꯦꯡ ꯄꯨꯕꯗꯣ ꯁꯨꯔꯁꯨ ꯏꯃꯨꯡ ꯄꯨꯅꯕ ꯂꯩꯔꯤꯑꯕ ꯍꯣꯠꯅꯅꯕꯀꯣ ꯊꯧꯅꯥ ꯂꯩꯕꯤ ꯂꯧꯔꯗꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯦ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯕ ꯑꯃ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯁꯤ ꯁꯤꯁꯇꯦꯝꯁꯦ ꯆꯦꯟꯖ ꯇꯧꯗ꯭ꯔꯒꯗꯤ ꯑꯥꯔꯇꯤꯁꯁꯦ ꯋꯥꯅꯤ ꯂꯥꯟꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯀꯣꯔꯣꯅꯥꯒꯤ ꯋꯥꯁꯨ ꯅꯠꯇꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯌꯥꯝ ꯅꯪꯒꯗꯕ ꯌꯥꯝ ꯂꯩꯔꯤꯕ ꯂꯝꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯇꯧꯔ ꯐꯗꯣꯏꯅꯣ ꯀꯣꯔꯣꯅꯥ ꯃꯇꯝꯗꯨꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯕꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯐꯖꯅ ꯋꯥꯏ ꯌꯨꯝꯁꯤꯗꯀꯣ ꯃꯤꯠ ꯅꯨꯄꯥꯅꯤꯅ ꯀꯞꯇꯦ ꯑꯗꯨ ꯉꯥꯏꯔꯦꯀꯣ ꯍꯣꯏ ꯋꯥꯕꯁꯦ ꯋꯥꯏꯑꯕ ꯏꯀꯥꯏꯕꯁꯨ ꯌꯥꯎꯋꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯃꯥꯡꯗ ꯏꯀꯥꯏꯕꯁꯨ ꯌꯥꯎꯋꯤ ꯑꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡ
ꯂꯥꯏꯔꯕ ꯑꯃꯨꯛ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯀꯣ ꯃꯤꯅ ꯋꯥꯈꯪꯗꯦ ꯍꯥꯏꯗꯣꯏꯅꯤ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯍꯣꯡꯕ ꯆꯥꯎꯕ ꯑꯃ ꯂꯩꯇ ꯂꯥꯏꯔꯕ ꯑꯃ ꯌꯥꯎꯔꯛꯄꯀꯣ ꯑꯩꯅꯤ ꯌꯦꯡꯁꯤꯟꯅꯗꯅ ꯆꯠꯈꯤꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯄꯤꯕ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯉꯝꯗ꯭ꯔꯕꯅꯤꯅ ꯉꯝꯗꯕꯅꯤꯅ ꯂꯨꯄꯥ 100ꯗ ꯄꯤꯔꯝꯒꯦ ꯇꯧꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯗ꯭ꯔꯕꯅꯦꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯋꯥꯈꯪꯗꯕ ꯇꯥꯗꯣꯏ ꯅꯠꯇ꯭ꯔꯥ ꯄꯣꯠꯁꯦ ꯑꯗꯨꯅ ꯑꯩ ꯈꯜꯂꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏ ꯂꯨꯕ ꯊꯕꯛꯁꯦ ꯄꯩꯁꯥ ꯇꯥꯟꯕꯅ ꯑꯣꯏꯔꯕ꯭ꯔꯥ ꯀꯥꯏꯅ ꯈꯟꯖꯜꯂꯛꯑꯦ ꯑꯃꯔꯣꯝꯗ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯏꯖꯠ ꯂꯩꯅ ꯇꯥꯟꯕ ꯏꯖꯠ ꯂꯩꯅ ꯇꯥꯟꯕ ꯏꯖꯠ ꯂꯩꯇꯅ ꯇꯥꯟꯕ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕꯠ ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯂꯩꯅꯥ ꯂꯩꯇꯦꯅ ꯍꯥꯏꯔꯦ ꯀꯩ ꯋꯥꯈꯪ ꯑꯩ ꯌꯨꯝꯒꯤ ꯃꯤ ꯅꯥꯔꯛꯑꯦ ꯂꯥꯏꯌꯦꯡꯕ ꯉꯝꯃꯔꯣꯏ ꯑꯗꯨꯁꯨ ꯂꯥꯏꯔꯕꯁꯤꯅ ꯀꯣ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯅꯤꯡꯉꯦ ꯑꯗꯨꯁꯨ ꯉꯝꯃꯔꯣꯏ ꯂꯥꯏꯔꯕꯁꯤꯅ ꯑꯗꯨ ꯇꯥꯔꯗꯤ ꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯑꯃꯅꯤ ꯍꯧꯖꯤꯛ ꯂꯥꯜꯂꯛꯁꯤꯁꯨ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯂꯥꯏꯔꯕꯒꯤ ꯂꯝꯗꯝꯁꯦ ꯂꯥꯏꯔꯕ ꯂꯝ ꯑꯣꯏꯕ ꯁꯔꯀꯥꯔꯁꯨ ꯂꯥꯏꯔꯕ ꯑꯣꯏꯔꯝꯒꯗꯧ ꯃꯥꯟꯖꯜꯂꯛꯑꯦ ꯑꯩꯅ ꯈꯟꯕꯗ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯄꯥꯡ ꯉꯝꯗ꯭ꯔꯦꯕ ꯄꯥꯅꯤꯡꯉꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯂꯥꯏꯔꯝꯃꯅꯦꯕ ꯂꯩꯔꯝꯃꯔꯣꯏꯕ ꯁꯣꯏꯗꯃꯛꯀꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯆꯥꯅꯕ ꯈꯣꯠꯅꯕ ꯆꯦꯡ ꯆꯥꯛ ꯑꯗꯨ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯅꯤꯡꯕ ꯃꯇꯝꯗꯗꯤ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯄꯩꯁꯥ ꯑꯪꯀ ꯍꯣꯠꯄꯗ ꯇꯥꯔꯝꯃꯔꯣꯏꯕꯀꯣ ꯑꯗꯨꯝꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯀꯣ ꯍꯧꯖꯤꯛ ꯑꯩꯒꯤꯅ ꯈꯟꯖꯕ ꯁꯤꯁꯇꯦꯝ ꯑꯃ ꯂꯩ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯨꯝ ꯑꯩꯒꯤ ꯁꯖꯦꯁꯟꯅꯤꯀꯣ ꯁꯖꯦꯁꯟꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯁꯦꯛꯁꯟꯁꯤꯡꯅ ꯂꯥꯟꯅ ꯂꯧꯕꯤꯅꯨ ꯁꯤ ꯑꯣꯟꯂꯤ ꯑꯩꯈꯣই ꯑꯥꯔꯇꯤꯁꯀꯤ ꯑꯩꯒꯤ ꯌꯥꯏꯐꯅꯕꯒꯤ ꯑꯩ ꯈꯟꯖꯕꯅꯦꯕꯀꯣ ꯍꯟꯗꯛ ꯂꯥꯟ ꯇꯧꯔꯦ ꯀꯣꯔꯣꯅꯥ ꯇꯧꯔꯦ ꯁ꯭ꯇꯥꯔꯅꯦ ꯍꯥꯏꯔꯒ ꯀꯩꯝꯇ ꯃꯇꯦꯡ ꯄꯥꯡ ꯉꯝꯗꯕꯁꯤꯗꯒꯤ ꯁꯣꯛꯄ ꯊꯃꯣꯏꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯣꯛꯄ ꯂꯩꯇꯦꯕ ꯄꯩꯁꯥꯗꯤ ꯄꯥꯏꯗꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯁꯨ ꯄꯥꯡ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯀꯌꯥꯔꯛ ꯄꯥꯡꯉꯦ ꯑꯗꯨꯅꯁꯨ ꯑꯣꯏ ꯉꯝꯃꯔꯣꯏ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯄꯤꯛꯆꯔꯁꯨ ꯃꯅꯤꯄꯨꯔꯗꯀꯣ ꯑꯥꯔꯇꯤꯁꯁꯦ ꯂꯥꯏꯔꯗꯁꯨ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯜꯂꯦꯕ ꯑꯩꯒꯤ ꯏꯁꯩ ꯑꯩꯒꯤ ꯐꯤꯜ ꯑꯩ ꯂꯤꯂꯥ ꯗꯔꯃꯥꯒꯤꯗꯤ ꯑꯩ ꯄꯟꯖꯔꯨꯔꯒꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯂꯥꯏꯟ ꯅꯠꯇꯕꯅꯤꯅꯀꯣ ꯑꯩꯒꯤ ꯏꯁꯩꯒꯤ ꯇꯤꯝꯗ ꯑꯩ ꯇꯁꯦꯡꯅꯗꯤ ꯃꯁꯤ ꯋꯥꯁꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣꯗꯁꯨ ꯍꯥꯏꯅꯤꯡꯗꯦ ꯕꯠ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯒꯗꯤ ꯐꯦꯟꯁꯦ ꯑꯩꯈꯣꯏ ꯂꯥꯛ 10 ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁꯦ ꯁꯄꯣꯁ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯂꯞ ꯂꯩꯕꯁꯤꯗ ꯂꯥꯛ 50 ꯍꯥꯏꯔꯦꯕ ꯂꯥꯛ 50ꯁꯦ ꯄꯥꯔꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯈꯛꯇꯪꯒꯤꯅꯦ ꯍꯥꯏꯔꯁꯤ ꯃꯩꯇꯩꯕꯨ ꯑꯣꯏꯔꯣ ꯔꯣꯡꯃꯩ ꯑꯣꯏꯔꯣ ꯖꯦꯂꯦꯡꯔꯣꯡꯒꯤ ꯑꯣꯏꯔꯣ ꯇꯥꯡꯈꯨꯜꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯣꯝꯒꯨꯝꯕ ꯑꯥꯏꯃꯣꯜꯒꯤ ꯑꯣꯏꯔꯣ ꯑꯅꯥꯜꯒꯤ ꯑꯣꯏꯔꯣꯀꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯇꯪ ꯂꯧꯊꯣꯛꯑꯁꯦꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯗ ꯃꯤ ꯂꯥꯛ ꯑꯃ ꯂꯩꯔꯦꯕꯀꯣ ꯃꯤ ꯂꯥꯛꯁꯤꯅ ꯗꯒꯤ ꯑꯩꯒꯤ ꯐꯦꯟ 5,000 ꯑꯩꯕꯨ ꯍꯦꯛ ꯅꯨꯡꯁꯤꯕ ꯊꯋꯥꯏꯅ ꯑꯩꯒꯤ ꯏꯁꯩꯕꯨ ꯌꯦꯡꯒꯅꯤ ꯍꯥꯏꯕ 5,000 ꯍꯦꯛ ꯂꯩꯔꯕ ꯑꯗꯨꯗꯤ ꯅꯪ ꯌꯥꯝ ꯋꯥꯔꯛ ꯇꯧꯕ ꯌꯥꯔꯦꯕ ꯂꯥꯛꯇꯣꯛꯈ꯭ꯔꯁꯦꯕ ꯂꯥꯛꯇꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯃꯤ ꯂꯥꯛ ꯑꯃ ꯂꯩꯔꯤꯁꯦ ꯑꯩ ꯂꯣꯏ ꯏꯁꯩ ꯇꯥꯍꯟꯗ ꯌꯥꯗꯦ ꯈꯜꯂꯒ ꯋꯥꯔꯛ ꯇꯧꯔꯒꯗꯤ ꯉꯝꯁꯨ ꯉꯝꯃꯣꯏ ꯅ ꯈꯟꯖꯩ ꯏꯕꯥꯅꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯞꯇꯥꯒꯤ ꯐꯦꯟꯗꯣ ꯁꯣꯔꯤ ꯁꯦꯟꯖꯝꯅ ꯈꯣꯝꯖꯤꯟꯕ ꯌꯥꯄꯣꯟꯇꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯟꯕꯤꯔ ꯊꯧꯅꯥꯒꯤ ꯐꯦꯟꯗꯣ ꯍꯥꯃꯣꯝ ꯁꯗꯥꯅꯟꯗꯅ ꯈꯣꯝꯖꯤꯟꯕ ꯌꯥꯄꯣꯟꯇꯦ ꯃꯤꯒꯤ ꯏꯁꯩ ꯇꯥꯕ ꯉꯔꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯌꯦ ꯐꯖꯕ ꯏꯁꯩ ꯑꯣꯖꯥ ꯔꯣꯃꯤ ꯃꯤꯇꯩꯅ ꯍꯥꯏꯕꯅꯤꯀꯣ ꯐꯖꯕ ꯏꯁꯩ ꯍꯥꯏꯁꯦ ꯑꯩ ꯍꯥꯏꯔꯣꯏ ꯑꯩꯅ ꯍꯦꯛꯇ ꯐꯖꯗꯦ ꯗꯤꯁꯤꯖꯟ ꯂꯧꯁꯟꯕ ꯌꯥꯄꯣꯟꯇꯦ ꯅꯪꯅ ꯄꯥꯝꯖꯕꯩ ꯋꯥꯅꯤ ꯃꯤꯅ ꯇꯥꯅꯤꯡꯉꯝꯗ꯭ꯔꯗꯤ ꯅꯪꯅ ꯍꯦꯛꯇ ꯐꯖꯩ ꯍꯥꯏꯖꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯐꯖꯩꯑꯕ ꯑꯗꯨꯁꯨ ꯐꯖꯕ ꯑꯊꯤꯕꯒꯤ ꯕꯤꯌꯣꯟ ꯍꯥꯏꯕ ꯃꯥꯗꯤ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯅꯠꯇꯦ ꯁꯤ ꯏꯁꯩꯁꯦ ꯐꯗꯣꯔꯤ ꯐꯖꯕ ꯊꯤꯕ ꯑꯩꯅ ꯐꯗꯣꯔꯤꯅ ꯑꯩꯅ ꯈꯜꯂꯤ ꯍꯥꯏꯗꯣꯏꯅꯦꯕ ꯑꯩꯅ ꯍꯦꯛꯇ ꯐꯖꯩ ꯍꯥꯏꯔꯒ ꯃꯥꯂꯦꯝꯅ ꯍꯦꯛꯇ ꯐꯖꯗꯣꯔꯕꯕ ꯌꯥꯗꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯃꯥꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔ ꯄꯥꯝꯕ ꯃꯥꯏ ꯐꯦꯟꯁꯦ ꯀꯩꯁꯨ ꯁꯣꯔꯤ ꯁꯦꯟꯖꯝꯒꯤ ꯏꯁꯩ ꯇꯥꯅꯤꯡꯉꯝꯗꯕꯁꯨ ꯌꯥꯏꯑꯕ ꯑꯩꯒꯤ ꯐꯦꯟꯁꯦ ꯏꯌꯥꯝꯕ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔꯒꯤ ꯐꯦꯟ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯁꯥꯒꯤ ꯐꯦꯟꯗꯣ ꯑꯗꯨꯒꯤ ꯃꯥꯅ ꯐꯖꯅꯕ ꯆꯥꯒ ꯅꯣꯡꯃ ꯃꯥꯒꯤ ꯁꯩꯁꯛꯇꯨꯅ ꯐꯖꯕꯗꯨꯅ ꯇꯞꯅ ꯃꯥꯏ ꯐꯦꯟ ꯁꯨꯝ ꯍꯦꯟꯒꯠꯂꯛꯅꯕ ꯁꯦꯝꯖꯕꯗꯤ ꯌꯥꯏꯀꯣ ꯃꯤ ꯑꯃꯒꯤ ꯄꯥꯝꯖꯕꯁꯦ ꯑꯩꯅ ꯍꯦꯛꯇ ꯑꯩ ꯏꯁꯩꯅ ꯂꯣꯏ ꯐꯖꯔꯕꯅꯤ ꯍꯥꯏꯔꯗꯤ ꯂꯥꯟꯒꯅꯤ ꯑꯩ ꯈꯟꯖꯩꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤꯅꯤ ꯑꯩ ꯄꯥꯝꯖꯕꯗꯣ 5,000 ꯌꯧꯔꯛꯄꯗ ꯑꯩ ꯄ꯭ꯔꯖꯥꯕꯨ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯤ ꯁꯤꯅꯤꯗ ꯑꯩ ꯍꯥꯏꯁꯦ ꯂꯥꯛ 50ꯁꯦ ꯇꯣꯛꯈ꯭ꯔꯁꯦꯕ
ꯑꯩꯒꯤ ꯏꯁꯩ ꯊꯥꯅꯤ ꯃꯇꯨꯡꯗ ꯁꯣ ꯑꯃ ꯂꯩꯔꯦ ꯆꯦꯔꯤꯇꯤ ꯁꯣꯅꯤ ꯆꯦꯔꯤꯇꯤ ꯗꯦꯠ ꯃꯤꯟꯁ ꯑꯩꯒꯤꯁꯨ ꯑꯣꯏꯅꯤ ꯂꯩꯕꯥꯛꯀꯤꯁꯨ ꯑꯣꯏꯅꯤ ꯂꯩꯇ ꯂꯥꯏꯔꯒꯤꯁꯨ ꯑꯣꯏꯅꯤ ꯑꯩꯒꯤ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡꯒꯤ ꯑꯣꯏꯅꯤ ꯇꯥꯕ ꯂꯥꯛꯏꯁꯤꯡꯗꯨꯒꯤ ꯐꯟ ꯁꯦꯝꯕꯁꯨ ꯌꯥꯏ ꯊꯥ ꯑꯅꯤꯒꯤ ꯊꯥ ꯑꯅꯤ ꯃꯇꯨꯡꯗ ꯑꯩ ꯁꯣ ꯑꯃ ꯂꯩꯔꯦ ꯈꯜꯂꯁꯦ ꯑꯩ ꯅꯨꯡꯇꯤ ꯀꯣꯏꯆꯠ ꯂꯩꯔꯛ ꯈꯨꯜꯂꯛꯇꯅ ꯏꯁꯥꯁꯦ ꯍꯦꯛ ꯄꯨꯡꯃꯟ ꯍꯦꯛ ꯃꯟꯈꯩ ꯑꯗꯨꯃꯥꯏꯅ ꯔꯤꯍꯔꯁꯦꯜ ꯇꯧꯕꯁꯨ ꯐꯪꯗꯕ ꯏꯁꯩ ꯑꯅꯧꯕ ꯊꯣꯛꯄꯁꯨ ꯐꯪꯗꯕ ꯁꯣꯁꯨ ꯐꯖꯗꯕ ꯆꯕꯤꯠꯀꯤ ꯁꯣꯁꯨ ꯑꯃꯨꯛ ꯇꯧꯁꯟꯕ ꯑꯩꯈꯣꯏ ꯁꯤꯗ ꯂꯣꯏꯅꯃꯛ ꯑꯥꯔꯇꯤꯁꯁꯦ ꯂꯣꯏ ꯇꯠꯄꯅꯦꯕ ꯑꯣ ꯑꯍꯤꯡꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯁꯨꯅꯕ ꯃꯌꯥꯝꯒꯤ ꯁꯣꯝꯗꯕ ꯐꯖꯕ ꯄꯣꯠꯇꯣ ꯁꯨꯝ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ ꯏꯟꯖꯥꯡ ꯉꯁꯥꯏ ꯍꯥꯏꯖꯕ ꯏꯟꯖꯥꯡ ꯑꯍꯥꯎꯕꯗꯣ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯁꯨ ꯆꯥ ꯅꯨꯡꯗꯥꯡ ꯆꯥ ꯑꯌꯨꯛꯁꯨ ꯆꯥ ꯅꯨꯡꯗꯥꯡ ꯀꯃꯥꯏꯅ ꯆꯥꯅꯤꯡꯗꯣꯏꯅꯣꯕ ꯑꯗꯨꯗꯤ ꯃꯁꯤꯗ ꯃꯥꯡꯖꯗꯣꯏꯁꯦ ꯑꯥꯔꯇꯤꯁꯁꯨ ꯃꯥꯡꯗꯣꯏꯅꯤ ꯇꯥꯔꯤꯕ ꯃꯥꯁꯨ ꯃꯥꯡꯗꯣꯏꯅꯤ ꯃꯔꯝꯗꯤ ꯑꯥꯔꯇꯤꯁꯁꯦ ꯑꯐꯥꯎꯕ ꯍꯥꯏꯁꯦ ꯁ꯭ꯇꯥꯔ ꯍꯥꯏꯕꯁꯦ ꯏꯁꯩ ꯍꯩꯕꯗꯤ ꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏ ꯃꯤꯅ ꯄꯥꯝꯕ ꯑꯐꯥꯎꯕ ꯍꯥꯏꯁꯦ ꯁ꯭ꯇꯥꯔ ꯍꯥꯏꯁꯦ ꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯣꯏꯕ ꯌꯥꯔꯣꯏꯕ ꯏꯁꯩ ꯁꯣꯏ ꯍꯩꯇ꯭ꯔꯁꯨ ꯁ꯭ꯇꯥꯔ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯁ꯭ꯇꯥꯔꯒꯤ ꯀꯩꯅꯣꯗꯣ ꯌꯥꯎꯕꯩꯅꯦꯕ ꯑꯗꯨ ꯁ꯭ꯇꯥꯔꯗꯨꯅꯦꯕ ꯌꯥꯝ ꯂꯨꯔꯤꯁꯦ ꯁ꯭ꯇꯥꯔ ꯍꯥꯏꯕꯗꯨ ꯊꯣꯜꯂꯤꯗꯣ ꯑꯗꯨꯒꯤꯅꯦꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯦꯛꯇ ꯅꯪꯅ ꯀꯣꯔꯣꯔ ꯑꯃ ꯊꯥꯗꯔꯁꯨ ꯇꯝꯕꯗ ꯌꯥꯔꯣꯏꯗꯕ ꯊꯕꯛꯅꯦꯕ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯣꯔꯤ ꯁꯦꯟꯖꯝꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯅ ꯏꯁꯩ ꯇꯧꯗꯣꯏꯅꯤꯅ ꯃꯥꯁꯦ ꯑꯩꯅ ꯀꯅꯥꯅꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯀꯣꯔ ꯊꯥꯗꯔꯣꯕ ꯑꯣꯏꯗꯕꯁꯨ ꯌꯥꯏꯕ ꯑꯣꯏꯗꯕꯁꯨ ꯌꯥꯏ ꯃꯄꯥꯒꯤ ꯃꯆꯦꯟꯐꯧ ꯂꯧꯗꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯁ꯭ꯇꯥꯔ ꯂꯩꯇꯕꯩꯅꯦꯕ ꯑꯗꯨ ꯁ꯭ꯇꯥꯔꯗꯨꯅꯦꯕ ꯑꯗꯣ ꯍꯩꯕꯗꯤ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯍꯧꯖꯤꯛ ꯁꯤꯡꯒꯔꯗꯁꯨ ꯑꯍꯩꯕ ꯌꯥꯝ ꯂꯩꯕꯅꯤ ꯂꯩꯔꯛꯇꯀꯣ ꯊꯤꯅ ꯅꯩꯒꯥꯏ ꯑꯩꯈꯣꯏꯗꯤ ꯇꯔꯪꯒ ꯆꯠꯂꯤ ꯃꯣꯏ ꯁꯥꯜꯂꯛꯄꯗꯀꯣ ꯍꯩꯕꯀꯣ ꯑꯗꯨ ꯃꯥ ꯐꯥꯎꯅꯕ ꯁꯤꯟꯕꯗꯤ ꯑꯩꯈꯣꯏ ꯉꯝꯃꯣꯏꯗꯕ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯁ꯭ꯇꯥꯔ ꯑꯃ ꯎꯗꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯃꯥꯏ ꯐꯦꯟ ꯐꯖꯅ ꯁꯦꯝꯃꯒ ꯏꯁꯩ ꯇꯥꯡꯅ ꯇꯧꯔꯒ ꯑꯩꯒꯤ ꯐꯦꯟꯗꯣ ꯂꯩꯇꯕꯕꯨ ꯑꯣꯏꯔꯁꯨ ꯑꯩ ꯊꯥ ꯑꯅꯤ ꯂꯩꯔꯒ ꯏꯁꯩ ꯁꯣ ꯇꯧꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯃꯥꯅ ꯉꯝꯖꯅ ꯋꯥꯅ ꯀꯩꯅꯣꯕꯨ ꯇꯧꯖꯔꯣ ꯊꯕꯛꯄꯨ ꯁꯨꯖꯔꯒꯀꯣ ꯑꯋꯥꯕ ꯊꯕꯛ ꯁꯨꯖꯔꯒ ꯃꯥꯅ ꯑꯗꯨꯗ ꯃꯥ ꯅꯨꯡꯉꯥꯏꯊꯣꯛ ꯆꯠꯇꯣꯏꯅꯤꯗꯅ ꯃꯥꯅ ꯅꯍꯥꯟꯈꯩ ꯋꯥꯔꯨꯕꯗꯣ ꯑꯗꯨꯒꯤ ꯑꯩꯗꯤ ꯑꯩ ꯅꯠꯇꯦꯀꯣ ꯍꯥꯏꯔꯤꯕ ꯑꯥꯔꯇꯤꯁꯇꯨꯒꯤ ꯌꯦꯡꯕ ꯂꯥꯛꯄꯗꯣ ꯃꯥꯗꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥ ꯀꯥꯎꯊꯣꯛꯆꯈꯤꯗꯣꯏꯅꯦꯕ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯃꯥꯅ ꯂꯨꯄꯥ ꯂꯤꯁꯤꯡ ꯊꯥ ꯑꯅꯤꯗꯨꯗ ꯃꯥꯅ ꯌꯦꯡꯅꯅꯕ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃꯗꯣ ꯇꯥꯜꯂꯒ ꯇꯨꯡꯁꯤꯟꯖꯗꯣꯏꯅꯦ ꯃꯥ ꯂꯨꯄꯥ ꯌꯥꯡꯈꯩ ꯇꯥꯜꯂꯒ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃꯒꯤ ꯇꯤꯀꯦꯠꯁꯦ ꯀꯛꯑꯒ ꯌꯦꯡ ꯆꯪꯉꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥ ꯄꯦꯟꯖꯔꯒ ꯅꯨꯡꯉꯥꯏꯊꯣꯛꯑꯒ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯀꯥꯎꯔ ꯌꯨꯝ ꯍꯟꯖꯔꯒ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯊꯕꯛ ꯍꯧꯖꯔꯗꯣꯏꯅꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯒꯤ 5,000 ꯐꯦꯟꯁꯤꯅ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃꯃꯝ ꯇꯤꯀꯦꯠ ꯀꯛꯄꯤꯔꯒ ꯏꯁꯩ ꯌꯦꯡꯕ ꯃꯇꯝꯁꯤꯗ 50 lakhs ꯂꯩꯔꯦ 50 lakhsꯁꯤꯅ ꯂꯣꯏꯅꯃꯛ ꯑꯥꯔꯇꯤꯁꯀꯤꯁꯨ ꯂꯩꯇ ꯂꯥꯏꯔꯒꯤꯁꯨ ꯆꯦꯔꯤꯇꯤ ꯑꯃ ꯇꯧꯕꯗ ꯑꯩꯒꯤꯁꯨ ꯄꯩꯁꯥ ꯐꯅꯌꯥꯝ ꯂꯦꯝꯍꯧꯒꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯅꯠꯇ꯭ꯔꯒ ꯑꯥꯔꯇꯤꯁꯇꯨꯅ ꯃꯥꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯋꯥꯠꯇꯕ ꯑꯣꯏꯇꯥꯔꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯥꯔꯇꯤꯁꯁꯨ ꯑꯃꯨꯛ ꯁꯦꯝꯕ ꯉꯝꯃꯅꯤ ꯑꯥꯔꯇꯤꯁ ꯁꯣꯁꯥꯏꯇꯤꯁꯤ ꯍꯤꯡꯕ ꯉꯝꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯆꯥꯗꯨ ꯑꯩꯗꯧꯅ ꯂꯩꯇ ꯂꯥꯏꯔꯕ ꯑꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅ ꯑꯩ ꯏꯁꯩ ꯇꯧꯍꯟꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯥꯟꯅꯕ ꯑꯣꯏꯅ ꯆꯠꯍꯜꯂꯦ ꯁ꯭ꯄꯣꯔꯠꯁꯇ ꯇꯥꯏꯀꯨꯟꯗꯣ ꯑꯣꯏꯅ ꯁꯥꯟꯅꯍꯜꯂꯦ ꯂꯥꯏꯔꯤꯛ ꯇꯝꯕꯗꯨꯒ ꯑꯗꯨꯝ ꯁꯥꯟꯅꯕꯗꯨꯒ ꯄꯥꯔꯒ ꯇꯧꯔꯦ ꯑꯩꯗꯧꯅ ꯅꯣꯏ ꯋꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯇꯣꯛꯑꯁꯅꯨ ꯍꯥꯏꯕꯒꯤ ꯂꯥꯁꯇꯅꯦ ꯃꯨꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯁꯦ ꯑꯃꯠꯇꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯥꯏꯕꯗꯤ ꯍꯣꯏ ꯁꯔꯀꯥꯔꯒꯨꯝꯕ ꯊꯕꯛ ꯑꯣꯐꯤꯁ ꯀꯥꯕ ꯂꯩꯀꯣ ꯃꯣꯏ ꯑꯗꯨꯕꯨ ꯌꯥꯝ ꯑꯦꯛꯁꯇ꯭ꯔꯤꯝ ꯑꯣꯏꯅ ꯃꯤꯅ ꯁꯛꯈꯪꯅꯕ ꯑꯣꯖꯥꯁꯤꯡꯁꯦ ꯃꯆꯥ ꯃꯁꯨ ꯐꯖꯅ ꯁꯦꯝꯕ ꯉꯝꯃꯝꯗꯦꯕ ꯑꯗꯨꯗꯤ ꯃꯤꯒꯤꯗꯨ ꯀꯩ ꯃꯆꯥ ꯃꯁꯨ ꯁꯦꯝꯃꯝꯕ ꯉꯝꯗꯕ ꯍꯥꯏꯁꯤꯁꯤ ꯌꯥꯝ ꯐꯠꯇꯕ ꯑꯃꯅꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯖꯦꯅꯦꯔꯦꯁꯟ ꯃꯨꯊꯠꯄꯒꯨꯝꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯁꯤꯁꯇꯦꯝꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯅꯤ ꯑꯣꯞꯁꯟꯗꯤ ꯌꯥꯝ ꯂꯩꯕ ꯌꯥꯏ ꯀꯩ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯣꯏꯆꯠ ꯁꯛꯑꯒ ꯏꯁꯩ ꯁꯛ ꯆꯠꯄꯒꯤ ꯃꯑꯣꯡꯁꯦ ꯃꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯁꯣꯁꯥꯏꯇꯤꯗꯁꯨ ꯗꯤꯁꯇꯔꯕ ꯇꯧꯔꯣꯏ ꯃꯔꯝꯗꯤ ꯅꯣꯏꯁꯁꯦ ꯂꯩꯔꯣꯏꯕ ꯇꯥꯅ ꯃꯁꯥ ꯅꯥꯟꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯆꯪꯕꯁꯤꯗ ꯆꯪꯕ ꯍꯧꯔꯛꯄꯗꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯇꯞꯄ ꯄꯥꯝꯕꯅ ꯑꯇꯞꯄ ꯌꯦꯡ ꯆꯠꯆꯕ ꯇꯥꯔꯦ ꯑꯔꯥꯡꯕ ꯄꯥꯝꯕꯅ ꯑꯔꯥꯡꯕ ꯌꯦꯡ ꯑꯗꯨꯅ ꯃꯥꯏ ꯄꯨꯟꯁꯤ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯍꯧꯔꯗꯣꯏꯅꯤ ꯃꯥꯏ ꯑꯗꯨ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯑꯝꯕꯗꯨꯅ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯍꯧꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯑꯗꯨꯗ ꯃꯥꯒꯤ ꯑꯦꯟꯖꯥꯏꯇꯤ ꯈꯪꯗꯦ ꯋꯥꯔꯛꯀꯤ ꯁ꯭ꯇ꯭ꯔꯦꯁ ꯀꯩꯀꯩ ꯂꯣꯏ ꯂꯪꯊꯣꯛꯑꯃ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯃ ꯍꯣꯡꯕ ꯆꯪꯉꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯐꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯟꯅ ꯂꯩꯕ ꯁꯤꯁꯇꯦꯝꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯍꯦꯟꯅ ꯁꯨꯝ ꯋꯥꯔꯛꯈꯤꯅꯤ
ꯁꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯃꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯐꯖꯔꯝꯒꯅꯤ ꯈꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯖꯒꯥ ꯆꯠꯂꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯈꯪꯗꯒꯩ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨꯀꯣ ꯁꯩꯁꯛꯄꯤ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯀꯣ ꯅꯨꯄꯥ ꯃꯌꯥꯝꯁꯨ ꯑꯃꯗ ꯑꯃꯨꯛ ꯄꯔꯐꯣꯔꯝ ꯇꯧꯅꯩ ꯑꯃꯗ ꯃꯣꯏ ꯃꯁꯥꯁꯨ ꯐꯖꯕ ꯑꯗꯩ ꯃꯃꯜꯁꯨ ꯑꯃꯨꯛ ꯂꯩꯇꯕ ꯂꯩ ꯍꯥꯏꯕꯗꯤ ꯖꯒꯥꯗ ꯆꯠꯅꯕ ꯍꯣꯠꯅꯗꯣꯏꯁꯨꯕꯨꯗꯤ ꯅꯠꯇ꯭ꯔꯥ ꯕꯨꯠꯁꯨ ꯊꯦꯡꯅꯩ ꯕꯨꯠꯁꯨ ꯊꯦꯡꯅꯗꯣꯏꯅꯤ ꯑꯍꯤꯡ ꯅꯨꯡꯉꯥꯏꯁꯦ ꯕꯨꯠ ꯊꯦꯡꯅꯩꯑꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯐꯠꯇꯕ ꯊꯦꯡꯅꯩꯑꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯌꯥꯏ ꯊꯣꯛꯏꯁꯨ ꯊꯣꯛꯏꯅꯤ ꯑꯍꯤꯡꯁꯨ ꯏꯁꯩ ꯆꯠꯂꯨꯔꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔ ꯄꯨꯈꯠꯅꯗꯅꯀோ ꯑꯗꯩ ꯑꯩꯁꯨ ꯏꯁꯣꯔꯅ ꯀꯜꯂꯧꯕꯩ ꯋꯥꯅꯤ ꯇꯨꯝ ꯂꯩꯔꯝꯕ ꯌꯥꯎꯋꯦ ꯒꯥꯔꯤ ꯊꯧꯔꯤꯉꯩꯗ ꯍꯥꯏꯗꯤ ꯊꯧꯖꯤꯟꯒꯦ ꯇꯧꯔꯒ ꯑꯩꯁꯤꯅ ꯃꯤꯅ ꯄꯥꯏꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯁꯦꯞ ꯇꯧꯕꯁꯨ ꯌꯥꯝ ꯌꯥꯎꯔꯦꯕ ꯍꯧꯖꯤꯛꯇ ꯈꯜꯂꯣ ꯇꯨ ꯆꯨꯡꯉꯦꯕ ꯑꯗꯨꯏꯁꯤꯡꯗꯣ ꯀꯥꯟꯗꯦ ꯁꯤꯁꯇꯦꯝ ꯆꯦꯟꯖ ꯇꯧꯊꯣꯛꯁꯤ ꯑꯗꯨꯒ ꯑꯐꯕ ꯑꯥꯔꯇꯤꯁꯀꯤ ꯈꯨꯟꯅꯥꯏ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯃꯌꯥꯝꯁꯨ ꯍꯤꯡꯍꯟꯕ ꯏꯁꯥꯁꯨ ꯍꯤꯡꯕ ꯍꯣꯏ ꯑꯗꯨ ꯃꯌꯥꯝꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯃꯌꯥꯝ ꯑꯗꯣ ꯑꯗꯩ ꯆꯀꯠꯁꯨ ꯃꯦꯁꯦꯖꯁꯨ ꯇꯧꯗꯕ ꯄꯤꯗ ꯑꯩꯅ ꯃꯦꯁꯦꯖ ꯄꯤꯕ ꯄꯨꯕ ꯏꯁꯩ ꯁꯛꯇꯕ ꯋꯥꯅꯤꯅ ꯑꯩꯅ ꯇꯝꯕꯤꯕ ꯁꯥꯇ꯭ꯔꯗꯨꯅꯗꯤ ꯁꯛꯂꯛꯄ ꯌꯥꯏꯑꯕ ꯍꯥꯏꯕꯗꯤ ꯁꯣꯁꯥꯏꯇꯤꯗ ꯀꯥꯟꯅꯕ ꯌꯥꯝꯅ ꯏꯁꯩ ꯇꯥꯕ ꯌꯥꯝ ꯀꯥꯟꯅꯕ ꯌꯥꯝ ꯂꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯁꯨ ꯑꯋꯥꯕꯁꯤꯡꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯦ ꯋꯥꯗꯣꯏꯅꯤꯀꯣ ꯃꯣꯏꯁꯦ ꯃꯣꯏꯁꯤꯁꯨ ꯁ꯭ꯇ꯭ꯔꯦꯁ ꯔꯤꯂꯤꯐ ꯄꯤꯅꯅꯕ ꯑꯃ ꯆꯪꯉꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯂꯥꯏꯅꯥ ꯅꯥꯔꯦ ꯀꯨꯏꯅ ꯉꯥꯛꯄ ꯉꯝꯃꯣꯏꯕ ꯑꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛ ꯉꯥꯛꯄ ꯆꯠꯇꯥꯕꯅꯤ ꯍꯥꯏꯗꯤ ꯏꯆꯟꯅꯨꯄꯤꯁꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯑꯃꯨꯛ ꯈꯨꯟ ꯉꯥꯛꯄ ꯆꯠꯇꯥꯕꯅꯦꯕ ꯃꯔꯝꯗꯤ ꯃꯣꯏꯁꯨ ꯁ꯭ꯇ꯭ꯔꯦꯁ ꯔꯤꯂꯤꯐꯁꯦ ꯆꯪꯉꯦ ꯑꯗꯨꯅ ꯃꯣꯏꯁꯨ ꯃꯣꯏꯅ ꯄꯥꯝꯖꯕ ꯄꯣꯠꯇꯨꯗ ꯄꯣꯊꯥꯍꯟꯕ ꯆꯪꯉꯤ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒ ꯗ꯭ꯌꯨꯇꯤ ꯑꯗꯨꯝ ꯗꯔꯀꯥꯔ ꯄꯥꯝꯖꯕꯗꯣ ꯑꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤꯌꯔꯒꯤ ꯋꯤꯜ ꯂꯩꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯔꯤꯌꯔ ꯑꯣꯏꯗꯕ ꯋꯥꯅꯤ ꯍꯥꯏꯕꯗꯤ ꯑꯊꯧꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯊꯧꯗꯕꯅꯦꯕ ꯑꯗꯨꯅ ꯑꯊꯧꯕꯗꯨꯗꯤ ꯃꯃꯥꯡ ꯊꯥꯔꯒ ꯁꯤꯗꯣꯛꯄ ꯉꯝꯃꯤꯁꯦ ꯃꯣꯏ ꯑꯊꯧꯕ ꯑꯣꯏꯕꯩꯅꯦꯕ ꯃꯤꯄꯨꯝ ꯑꯗꯨꯅꯦ ꯈꯨꯗꯤꯡꯃꯛ ꯊꯧꯗꯕꯅꯦ ꯊꯧꯗꯕꯅꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯧꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯑꯊꯧꯕꯁꯤꯡ ꯍꯦꯛꯇ ꯃꯣꯏ ꯇꯧꯕ ꯉꯝꯕ ꯅꯠꯇꯦꯕ ꯑꯊꯧꯕ ꯍꯧꯖꯤꯛ ꯗꯥꯁꯣꯔꯤꯅ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝꯗꯣ ꯌꯥꯝ ꯐꯖꯔꯦꯕ ꯑꯗꯨ ꯃꯌꯥꯝ ꯄꯥꯝꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯗꯣꯏꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯥꯔꯇꯤꯁꯄꯨ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯤ ꯗꯥꯁꯣꯔꯤ ꯄꯥꯝꯖꯕ ꯃꯤꯁꯤꯡꯗꯨꯅ ꯃꯥ ꯍꯥꯏꯁꯦ ꯌꯥꯏ ꯀ ꯍꯥꯏꯕꯗꯣ ꯍꯥꯏꯔꯝꯒꯗꯣꯏꯅꯦꯕ ꯑꯗꯣ ꯗꯥꯁꯣꯔꯤꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕꯒꯗꯤ ꯁꯦꯝꯕ ꯁꯥꯕ ꯂꯩꯔꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯐꯤꯕꯝꯁꯦ ꯇꯧꯒꯦꯅ ꯇꯧꯔꯝꯃꯦ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯏꯆꯟꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤꯅꯤꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯀꯣꯛ ꯊꯥꯗꯕ ꯇꯟꯕ ꯃꯇꯝ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯇꯞꯅ ꯑꯃꯨꯛ ꯊꯝꯃꯦ ꯍꯥꯏꯗꯤ ꯈꯔ ꯂꯩꯔꯒ ꯏꯁꯣꯔꯅꯁꯨ ꯑꯗꯨꯝ ꯑꯆꯨꯝꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯣꯔꯛꯄ ꯑꯣꯏꯁꯅꯨꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯇꯧꯕ ꯃꯇꯝꯗꯨꯗ ꯇꯧꯔ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯏꯁꯩ ꯑꯃꯁꯨ ꯃꯔꯛ ꯊꯠꯅ ꯏꯁꯩ ꯑꯃꯁꯨ ꯈꯜꯂꯛꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯒꯅꯨꯗꯒꯤ ꯑꯦꯂꯤꯅꯥ ꯑꯗꯒꯤ ꯃꯣꯔꯥꯝꯕ ꯇꯣꯡꯕ꯭ꯔꯝ ꯇꯥꯛꯌꯦꯜꯗꯒꯤ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯃꯈꯨꯜꯁꯦ ꯇꯧꯕꯗꯣ ꯑꯗꯨꯝꯇꯪ ꯃꯇꯦꯡ ꯑꯃꯇꯪ ꯈꯨꯗꯣꯜ ꯑꯗꯣ ꯁꯛꯇꯕꯗꯤ ꯀꯨꯏꯔꯕꯅꯤꯅꯀꯣ ꯄꯟꯒꯦꯗꯤ ꯍꯦꯛꯇ ꯇꯧꯏ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯦ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯦ ꯅꯪꯒꯤ ꯋꯥꯍꯩꯒꯤ ꯊꯧꯔꯒ ꯇꯥꯖꯤꯜꯅ ꯄꯦꯟꯅ ꯍꯟꯖꯤꯟ ꯊꯤꯟꯗꯠꯄꯤꯔꯣ ꯅꯪꯒꯤ ꯋꯥꯍꯩꯒꯤ ꯊꯧꯔꯒ ꯇꯥꯖꯤꯜꯅ ꯄꯦꯟꯅ ꯍꯟꯖꯤꯟ ꯊꯤꯟꯗꯠꯄꯤꯔꯣ ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯦꯞꯂꯒꯦ ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯦꯞꯂꯒꯦ ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯦꯞꯂꯒꯦ ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯦꯞꯂꯒꯦ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯦ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯦ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯅꯪꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕꯁꯨ ꯂꯦꯞꯂꯒꯦ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ
Nangi yaifanaba khanbasu leilage adubu Masi matangdi ayaba pibiyu mapugsimagi nang buning singjage Masi matangdi ayaba pibiyu Oh masi matangdi Bensin mangamdraba ukningi ayuwang makulse Bensin mangamdraba ukningi ayuwang makulse La 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 Tagatari. Kali samjalam ni ko ina mayai do. Akhoi hojik mayamna medeng tabiri ISTV da khunai sigi mani haiba program asida da soriga wari watai sanabagi tanja si khoina punghai ma punga masida loiba ngamdaba maramna mathangi episode ta makhata ba wari watai amuk sananabagi tanja do logjage ngasigi damakta di khunai sigi mani medeng tabiri puna maku amuk hana kaina nabagi athangni jari khurumjari